mayambo ahanbamaktada Helimasnamda taram nokjabaga loinana khurumjari. Mayamda tahanjariba wari asigi mami mitangbi majaibema. Wari asibu ibirakpana thoibi khuman. Wari asi mayam punna taminarase. Thaina mamangaida lamnganba kauba ningthau ama lairami. Magi laima ani lairami aduga laima sing ado machanupi amamam poklammi. Asengbadi ningthau lamnganbagi laima asi ahumni. Ahum suba laima adudi machanupi ama pisak pikna thanamlaga yamna nauna taibangpal thadokre. Laibak thibadi mahakna nauna taibangpal asida thanamba machaibema aduso poklakpadagi ubagi pangal yawraktre. Magi mamingna majaibema yaisna haina kaurami. Laima ani aduna majaibema yaisna bu sizina ningba mawongda sizinai maramdi majaibema yaisna hek poklakpadagi laibak asida akan balanjaw kaya ama soknarami. Maduda sunatana majaibema yaisna hek poklakpaga numit kharanigi matungda apokpi mamaso taibangpal thadokhiba aduda miyamna mahakpu phattabagi khudamoina lawnarami. Madumakna konungda lairiba laima ningthau pumnamakna khalibasi maduni. Adubu konunggi famnaiba ahal laman kharana majaibema yaisna bu pharabasu phatrabasu ningthaugi asingba ini ikai khumna phamthoe haina kanna marai yetnabadagi khara kharadi ikai khumna biri. Laima ahal thambalga laima yaima maipakpiga noma wari sanarami. Lekolda famduna yamna ingna chikna maipakpina. Iche hayingdi thangnaba leibaki angama thomai amama lakani haina tabadubu chumaba jalo. Haima karino nangbo kaimta khangdribo hojiphaw thaurang pomba loikrabani hayingi dama onthokpani da ko nangna kamai tawdana taramdrino. O aina ne bab oisaludaba haksang ngamdadana adum potharaga leibaduda laima ahal thambalna takna o hayingdi ne nabaga loina pharabani jagoi phaja phajaba mayam uttori hayingdagidi anayega loi pharadabani. Maipakpi wakhal taba ngamde aduga hanglai e kaino haisibo iche ai wakhal taba ngamdri ihe o hayingdi ne aikhoigi mitangbido jagoi sadawri lakliba miyamdo magi jagoi yenghangadawri o adu oire di hayingdi phasana ketharaga hekta yengagi masigi mitangbi se sakpudi nushide haibago mana saba jagoi sidi yengda laktabaga ngamde he iche ho nangdana diye aisu haisu haibani. Majaibema yaisnagi jagoi ubada pukning sumhattaba mi leibak aduda leiramdi maduda natte magi jagoi uriba mipum khudingma ngauduna hankhiba ngaktani. Somda konunglomdasu haying lakadaba mayam adugi yamna kanna sillangba hotnari. Ningthawna silli langliba manai masal mayam aduda hai hayingdi ne lakadawriba miyam adu achambamta natte aigi mai choptanaba nakhoi kanna hotnagadabani ko. Asumna hairamlaga sinni langliba sing ado haifet yengnamlaga maikai atopa amada amuk chatkre. Lamtu sitsengliba lanmi kharana murum sonduna makhoi masel wari sanara itapna. Konjel siri itaw hoi taw haying sibu thangnaba lebaki angama thomai hamama lakni hari sibu chap chaba maramga khangba hone ayingba laktoini khangaba wanaga maroi ma wabani pharini si khumadi karinu khangdimi is nangna thandani ni wari se khangdabai sum hangbai wani adu kha khumbada nang sidi siroidana ho yam waye nusa maraksida nangi do amu khumbagi pangalga do aingoda yaujadre ngamjadre. Asumna phana koina ani do marai yetnare aduga ngangnarakpa aduda topalanmi amana as yare taningdre noi anima wa ngangba ngamdre ware de hai aduga kayadi koirage bu noini na ngangnare se taningde he chalo saida nuksa naga sabane yam charang khoirangni. Asumna hairakpadagidi ani do tumin laine khara ahaloiba amana tabli hairai hayeng lakadawriba mayam ase chumna lakadaba nate isam samna hairabada nupi yengba lakpa oiramgadawa male ai aikhoigi majaibema ahum leiribase makhoi ahum yengba lakpa oiramgadi e majaibema yaisnadi jagoi sahangani haina dai atopa majaibema ani do khak yenggadaba oiramgadi onthokna maraibak thikre. Majaibema yaisnagi apokbidusu yumnak sagai olabi maugi singda challabi adubu namdana hek pharaga lobi majaibema sisu amu ubagi pangal yaudre onthokna nungai khidre. Wahai sing adu tariba thabak suriba lanmi sing adu ngahakti tumin laine
ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯒꯤ ꯈꯟꯕꯗ ꯉꯥꯏꯍꯥꯛꯇꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯇꯨꯃꯤꯟ ꯂꯩꯅꯤ꯫ ꯈꯔ ꯑꯍꯜ ꯑꯣꯏꯕ ꯂꯥꯟꯃꯤ ꯑꯗꯨꯅ ꯇꯞꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯍꯦ, ꯀꯣꯅꯨꯡꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯕ ꯇꯥꯏ꯫ ꯋꯥꯔꯤꯁꯤꯡꯁꯦ ꯇꯣꯛꯑꯁꯤ, ꯊꯕꯛꯁꯤꯡꯁꯦ ꯐꯖꯅ ꯑꯝꯇ ꯂꯣꯏꯁꯤꯟꯁꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗꯤꯅꯦ ꯍꯣꯔꯦꯟ ꯏꯪꯅ ꯇꯞꯅ ꯂꯝꯕꯤꯗꯔ ꯌꯨꯝꯗꯔ ꯀꯩꯅꯣ ꯁꯥꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝ ꯑꯗꯨ ꯊꯕꯛꯂꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯝꯃꯤ꯫ ꯁꯣꯝꯗ ꯀꯣꯅꯨꯡꯂꯣꯝꯗꯁꯨ ꯑꯃꯨꯛ ꯂꯩꯃ ꯊꯝꯕꯥꯜꯒ ꯂꯩꯃꯒꯅ ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯗ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯃ ꯊꯝꯕꯥꯜꯅ, ꯍꯩ, ꯅꯃꯤꯠ ꯎꯗꯦ ꯍꯥꯏꯗꯨꯅꯁꯨ ꯂꯩꯔꯝꯕ ꯄꯣꯠ ꯆꯩ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯨꯒꯥꯏꯕ ꯍꯥꯏꯕꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯣ? ꯈꯔꯁꯨ ꯆꯦꯛꯁꯤꯜꯂꯨꯅꯦ꯫ ꯃꯥꯏꯄꯥꯛꯄꯤꯅ ꯑꯃꯨꯛ ꯃꯈꯥ ꯁꯝꯊꯔꯛꯏ꯫ ꯏꯕꯦꯝꯃ, ꯅꯪꯒꯤꯁꯤꯗꯤ ꯇꯧꯒꯦ ꯍꯧꯅ ꯇꯧꯕ ꯃꯥꯜꯂꯤ꯫ ꯅꯃꯤꯠꯇꯨ ꯎꯗꯦ ꯈꯪꯉꯗꯤ ꯈꯔ ꯆꯦꯛꯁꯤꯟꯕ ꯀꯩꯗꯧꯒꯦ ꯍꯥ? ꯐꯖꯔꯦꯕꯁꯦ, ꯄꯨꯡꯆꯥꯏ ꯆꯥꯏꯔꯦ꯫ ꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤ ꯌꯥꯝꯅ ꯇꯥꯡꯅ ꯃꯃꯜ ꯌꯥꯝꯕ ꯈꯨꯗꯣꯜ ꯄꯣꯠ ꯑꯣꯏꯅ ꯄꯤꯔꯛꯄ ꯄꯣꯠꯁꯤꯡꯅꯤ꯫ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ, ꯄꯨꯡꯇꯣꯏ ꯇꯣꯏꯔꯦ꯫ ꯅꯪꯗ ꯁꯤꯈ꯭ꯔꯣ ꯏꯕꯦꯝꯃ, ꯌꯨꯝꯇꯥꯛ ꯀꯩꯇꯥꯛꯄꯤꯅꯤ ꯅꯪꯁꯦ꯫ ꯑꯐ ꯅꯨꯡꯉꯥꯏ ꯑꯃꯠꯇ ꯍꯦꯛ ꯄꯨꯔꯛꯄ ꯅꯠꯇꯦ, ꯃꯥꯡ ꯇꯥꯛꯍꯟꯕ ꯉꯥꯛꯇꯅꯤ ꯅꯪꯅ ꯇꯧꯔꯤꯁꯦ꯫ ꯂꯩꯃ ꯊꯝꯕꯥꯜꯁꯨ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯃꯃꯥꯒꯤ ꯃꯆꯥꯅꯤꯗꯅ, ꯀꯌꯥꯝ ꯌꯥꯝꯅ ꯑꯐ ꯅꯨꯡꯉꯥꯏ ꯄꯨꯔꯛꯇꯣꯏꯅꯣ? ꯁꯣꯝꯗ ꯏꯔꯥꯡ ꯂꯥꯡꯅꯕ ꯑꯁꯤꯗ ꯂꯩꯃ ꯊꯝꯕꯥꯜꯒꯤ ꯃꯆꯥꯅꯨꯄꯤ ꯃꯖꯥꯏꯕꯦꯝꯃ ꯂꯦꯝꯕꯤ ꯁꯅꯥꯗꯨ ꯆꯪꯂꯛꯏ꯫ ꯏꯃꯥ, ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ? ꯊꯝꯕꯥꯜꯅ ꯈꯨꯝꯗ꯭ꯔꯤꯀꯥꯟꯗ ꯃꯥꯏꯄꯥꯛꯄꯤꯅ ꯍꯥꯟꯅ ꯈꯨꯝꯂꯛꯏ꯫ ꯌꯦꯡꯉꯨ ꯏꯕꯦꯝꯃ, ꯏꯆꯥꯅ ꯌꯥꯝꯅ ꯊꯋꯥꯏ ꯇꯥꯅ ꯊꯝꯖꯕ ꯄꯣꯠꯁꯦ ꯑꯁꯤꯒꯤ ꯃꯤꯇꯥꯡꯕꯤꯁꯤꯅ ꯄꯨꯡꯇꯣꯏ ꯇꯣꯏꯒꯩ ꯊꯨꯒꯥꯏꯔꯦꯗꯅ ꯁꯦ꯫ ꯃꯖꯥꯏꯕꯦꯝꯃ ꯂꯦꯝꯕꯤ ꯄꯨꯡꯆꯥꯏ ꯆꯥꯏꯔꯤꯕ ꯑꯗꯨꯗ ꯌꯦꯡꯁꯤꯜꯂꯛꯂꯒ ꯁꯥꯎꯅ ꯌꯥꯏꯁꯅꯥ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯅꯪꯗ ꯍꯥꯠꯂꯒꯦꯗ, ꯅꯪꯅ ꯑꯁꯨꯛꯌꯥꯝꯅ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯍꯥ? ꯃꯤꯇꯥꯡꯕꯤ, ꯅꯃꯤꯠꯀ ꯎꯔꯝꯂꯕꯗꯤ ꯅꯪ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯦ ꯂꯣꯏꯅ ꯌꯣꯟꯊꯣꯛꯀꯗꯧꯔꯤꯅꯦ ꯍꯥ? ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯏꯁꯅꯥꯒꯤ ꯃꯁꯝꯁꯤꯡ ꯑꯗꯨ ꯇꯤꯈꯠꯇꯅ ꯐꯣꯏꯔꯝꯃꯤ꯫ ꯂꯩꯃ ꯃꯥꯏꯄꯥꯛꯄꯤꯒꯤ ꯃꯆꯥꯅꯨꯄꯤ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯁꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯑꯗꯨꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯀꯌꯥꯝ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕꯒꯤꯅꯣ ꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯐꯥꯎꯔꯤꯁꯤꯕꯣ? ꯑꯣꯟꯊꯣꯛꯄꯅꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯒꯤ ꯃꯤꯆꯪ ꯆꯪꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯈꯤꯗꯦ꯫ ꯃꯖꯥꯏꯕꯦꯝꯃ ꯂꯦꯝꯕꯤ ꯁꯅꯥꯅ ꯄꯦꯟꯅ ꯃꯁꯝ ꯑꯗꯨ ꯐꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯅꯪ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯈꯤꯗ꯭ꯔꯥ? ꯅꯪ ꯑꯗꯨꯛ ꯌꯥꯝꯅ ꯃꯤ ꯎꯁꯤꯠꯇꯕ ꯈꯪꯕ꯭ꯔꯥ ꯅꯪ? ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯗꯤ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯈꯨꯝꯕ ꯉꯝꯖꯔꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩꯕ ꯅꯠꯇꯅ ꯈꯨꯝꯃꯨꯔꯕꯁꯨ ꯑꯃꯨꯛ ꯐꯨꯖꯤꯟꯕꯤꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯖꯒꯣꯏ ꯇꯝꯕꯤꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯗꯨꯅ ꯇꯞꯅ ꯃꯖꯥꯏꯕꯦꯝꯃ ꯂꯦꯝꯕꯤ ꯁꯅꯥꯗ, ꯃꯖꯥꯏꯕꯦꯝꯃ, ꯑꯩꯅ ꯁꯣꯏꯕꯅꯤ꯫ ꯖꯒꯣꯏ ꯇꯝꯕꯗ ꯁꯥꯊꯦꯛ ꯅꯥꯏꯅ ꯁꯥꯟꯅꯕ, ꯂꯩꯅ ꯁꯥꯔꯛꯄꯗ ꯑꯩꯅ ꯇꯥꯛꯄꯗꯣ ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯅ ꯏꯟꯖꯕ ꯈꯛꯇꯅꯤ, ꯃꯗꯨꯗ ꯁꯣꯏꯈꯤꯕꯅꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯂꯦꯝꯕꯤ ꯁꯅꯥꯅ, ꯍꯦ ꯍꯅꯨꯕꯤ, ꯅꯪ ꯌꯥꯎꯔꯛꯀꯅꯨ, ꯅꯪꯅ ꯈꯪꯄꯣꯠꯇꯦ꯫ ꯀꯣꯅꯨꯡꯁꯤꯗ ꯂꯩꯗꯨꯅ ꯑꯋꯥꯃꯜ ꯐꯪꯕ ꯄꯥꯝꯂꯒꯗꯤꯅꯦ ꯋꯥ ꯉꯥꯡꯉꯛꯀꯅꯨ꯫ ꯑꯑꯣꯟ ꯆꯥꯕꯤꯅꯤ ꯃꯆꯤꯟ ꯀꯟꯕꯒꯤ ꯍꯧꯅꯕꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯕꯨ ꯃꯆꯤꯟ ꯄꯦꯟꯕ ꯃꯈꯩ ꯉꯥꯡꯂꯦ, ꯃꯈꯨꯠ ꯄꯦꯟꯕ ꯃꯈꯩ ꯐꯨꯕꯤꯔꯒ ꯄꯦꯜꯂꯕ ꯃꯇꯨꯡꯗ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯃ ꯊꯝꯕꯥꯜꯅ ꯉꯥꯡꯗꯨꯅ ꯊꯣꯛꯈꯤ꯫ ꯃꯊꯤꯕꯣꯡ ꯆꯥꯔꯤꯕꯁꯦ, ꯋꯥꯈꯜ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯈꯟꯊꯕ ꯉꯝꯗꯦ꯫ ꯈꯪꯅꯤ ꯉꯁꯤ ꯆꯥꯛꯀ ꯑꯃꯠꯇ ꯄꯤꯖꯔꯣꯏ꯫ ꯌꯥꯏꯁꯅꯥ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯦꯡꯅꯗꯨꯅꯇ ꯂꯥꯛꯂꯕꯅꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯡꯉꯥꯡ ꯃꯁꯝ ꯃꯅꯥ ꯄꯨꯡꯐꯥ ꯎꯕꯒꯤ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯕ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ꯫ ꯃꯔꯝ ꯈꯪꯗ ꯄꯤꯔꯥꯡꯗꯤ ꯊꯤꯡꯕ ꯌꯥꯗꯅ ꯆꯦꯟꯊꯔꯛꯂꯤ꯫ ꯌꯥꯏꯁꯅꯥ ꯊꯃꯣꯏꯅꯨꯡꯗ ꯄꯦꯟꯗꯕꯅ ꯄꯤꯛ ꯊꯜꯂꯤ꯫ ꯀꯅꯥꯗꯗꯤ ꯍꯥꯏꯔꯨꯒꯅꯤ ꯇꯝꯂꯨꯒꯅꯤ ꯊꯃꯣꯏꯅꯨꯡꯗ ꯃꯇꯣꯝꯇ ꯃꯔꯣꯜ ꯂꯣꯟꯕ ꯅꯠꯇꯅ꯫ ꯏꯃꯥꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯅꯆꯥꯕꯨꯁꯨ ꯄꯨꯕꯤꯔꯝꯂꯕꯗꯤ ꯏꯃꯥ ꯏꯆꯥ ꯃꯐꯝꯗꯨꯗ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ? ꯀꯩꯒꯤꯅꯣ ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯅꯆꯥ ꯑꯩꯕꯨ ꯏꯇꯣꯝꯇ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤꯁꯤꯕꯣ? ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯄꯤꯔꯣ, ꯑꯩ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯩꯅꯤꯡꯉꯦ, ꯑꯩ ꯍꯤꯡꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯖꯒꯣꯏ ꯇꯝꯕꯤꯕ ꯑꯍꯜ ꯑꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯒꯤ ꯏꯐꯥ ꯐꯥꯔꯕ ꯃꯁꯝ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯁꯦꯝꯖꯤꯟꯕꯤꯔꯤ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯇꯞꯅ꯫ ꯃꯖꯥꯏꯕꯦꯝꯃ, ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯦ, ꯑꯩꯅ ꯁꯣꯏꯈꯤꯕꯅꯤ꯫ ꯏꯅꯦ ꯀꯩꯁꯨ ꯂꯥꯟꯗꯤꯌꯦ, ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ꯫ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯁꯤꯒꯨꯝꯕ ꯀꯌꯥꯁꯦ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯩꯒꯤꯗꯃꯛ ꯏꯅꯦꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯕꯤꯕꯗꯣ ꯃꯗꯨꯅ ꯄꯦꯟꯖꯔꯦ꯫ ꯁꯣꯝꯗꯁꯨ ꯂꯩꯃ ꯃꯥꯏꯄꯥꯛꯄꯤꯒ ꯊꯝꯕꯥꯜꯒ ꯉꯥꯡꯗꯨꯅ ꯂꯥꯛꯄꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯣꯏꯔꯤꯕ ꯂꯨꯈꯣꯏ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯉꯥꯡꯕ ꯁꯛꯄ ꯂꯩꯃ ꯑꯅꯤꯁꯤꯅ ꯅꯣꯡꯃꯇ ꯁꯥꯎꯗꯦ, ꯃꯈꯣꯏꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯅꯤ꯫ ꯑꯗꯨꯅ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯗꯣꯡ ꯍꯦꯛꯇ ꯉꯥꯡꯉꯤ ꯂꯨꯈꯣꯏꯁꯨ꯫ ꯂꯨꯈꯣꯏꯅ ꯐꯤ ꯀꯥꯝꯗꯨꯅ ꯂꯥꯛꯂꯤꯕ ꯂꯩꯃ ꯑꯅꯤ ꯑꯗꯨꯗ, ꯏꯃꯥꯏꯕꯦꯝꯃ ꯑꯅꯤꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯏꯗꯨꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯅꯠꯇꯦ, ꯍꯌꯦꯡꯒꯤ ꯖꯒꯣꯏ ꯁꯥꯕꯁꯤꯗ
ꯃꯖꯥꯏꯕꯦꯝꯃ ꯂꯦꯝꯕꯤ ꯁꯅꯥꯒ ꯃꯖꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯒ ꯌꯥꯎꯍꯜꯂꯔꯣꯏ ꯀꯥꯏꯅ ꯍꯥꯏꯔꯛꯄ꯭ꯔꯣ? ꯂꯩꯃ ꯊꯝꯕꯥꯜꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯨꯈꯣꯏꯗ "ꯏꯁ ꯀꯔꯤ? ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯅꯍꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯤꯠꯀꯤ ꯀꯨꯝꯍꯩ ꯑꯣꯏꯍꯟꯕ ꯀꯥꯏꯗꯨꯗꯤꯅꯦ ꯁꯨꯛꯇꯧ ꯍꯦꯛ ꯇꯧꯔꯣꯏ, ꯑꯗꯨꯛ ꯌꯥꯝꯅ ꯊꯥꯛ ꯍꯟꯊꯕ ꯊꯕꯛ"꯫ ꯂꯩꯃ ꯃꯥꯏꯄꯥꯛꯄꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ "ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯌꯥꯝꯅ ꯂꯦꯝꯅ ꯂꯩꯒꯗꯕ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯆꯥꯏꯕꯦꯝꯃꯅꯤ ꯀꯩꯅꯣ, ꯑꯗꯨꯒꯨꯝꯕ ꯇꯖꯣꯞ-ꯇꯖꯣꯞꯄ ꯊꯕꯛ ꯀꯔꯤꯒꯤ ꯇꯧꯖꯔꯨꯗꯣꯏꯕ"꯫ ꯂꯨꯈꯣꯏ ꯉꯥꯏꯍꯥꯛ ꯕꯤꯕꯨꯂꯥ ꯏꯆꯨ ꯆꯨꯅ ꯍꯪꯂꯛꯏ ꯇꯞꯅ "ꯏꯃꯥ ꯏꯕꯦꯝꯃ, ꯑꯩꯕꯨ ꯀꯔꯤ ꯑꯀꯥꯏꯕ ꯍꯥꯏꯖꯈ꯭ꯔꯕꯒꯦ ꯏꯁꯧ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯍꯩꯊꯕꯤꯔꯛꯂꯤꯕꯁꯤꯕꯣ"꯫ ꯂꯩꯃ ꯊꯝꯕꯥꯜꯅ "ꯍꯣ ꯅꯪꯉꯣꯟꯗ ꯁꯥꯎꯕ ꯅꯠꯇꯦ, ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯤ"꯫ ꯂꯨꯈꯣꯏ ꯆꯠꯅ "ꯂꯨꯈꯣꯏ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕꯀꯣ"꯫ ꯂꯩꯃ ꯃꯥꯏꯄꯥꯛꯄꯤꯅꯁꯨ "ꯍꯩ, ꯅꯪꯉꯣꯟꯗ ꯅꯠꯇꯦ ꯍꯥꯏ ꯋꯥꯅꯤ, ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯁꯦ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ? ꯀꯩꯊꯦꯜꯗꯒꯤ ꯍꯩ ꯔꯥ ꯑꯍꯥꯎꯕ ꯈꯔ ꯂꯩꯔꯨ ꯂꯥꯎ, ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤ, ꯈꯔ ꯏꯪꯕ꯭ꯔꯥ ꯌꯦꯡꯒꯦ"꯫ ꯂꯩꯃ ꯊꯝꯕꯥꯜꯅꯁꯨ ꯍꯥꯏꯔꯛꯏ "ꯍꯣꯏꯅꯦꯍꯦ, ꯍꯩꯗꯣ ꯈꯔ ꯌꯥꯝꯅ ꯂꯩꯔꯛꯎ"꯫ ꯑꯁꯨꯝꯅ ꯃꯈꯣꯏꯕꯨ ꯀꯩꯊꯦꯜꯗ ꯊꯥꯈ꯭ꯔꯦ꯫ ꯂꯩꯃ ꯑꯅꯤꯗꯣ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯩꯃ ꯃꯥꯏꯄꯥꯛꯄꯤꯅ "ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯁꯥꯕ ꯅꯨꯄꯤ ꯉꯥꯛꯇꯒꯤ ꯖꯒꯣꯏꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯍꯌꯦꯡꯒꯤꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯏꯊꯛ ꯏꯔꯥꯡ ꯇꯧꯕꯗꯨꯗꯤ ꯄꯥꯝꯗꯦ"꯫ ꯂꯩꯃ ꯊꯝꯕꯥꯜꯅꯁꯨ ꯍꯥꯏꯔꯛꯏ "ꯏꯁ, ꯀꯗꯥꯏꯗꯒꯤ ꯌꯥꯄꯣꯠꯇꯦ". ꯅꯨꯃꯤꯗꯥꯡꯗꯣ ꯂꯩꯃ ꯊꯝꯕꯥꯜꯅ ꯀꯣꯅꯨꯡꯒꯤ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯒ ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯂꯧꯔꯤꯕ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯗ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ "ꯍꯩ, ꯉꯥꯏꯈꯣ, ꯀꯗꯥꯏꯗꯅꯣ ꯄꯨꯗꯣꯏꯗꯣ"꯫ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯃꯥꯒꯤ ꯃꯊꯧꯅꯤ ꯇꯧꯖꯔꯤꯕꯗꯣ ꯌꯥꯏꯁꯅꯥꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯍꯦꯛ ꯊꯤꯟꯕ ꯅꯨꯄꯤꯗꯨꯅ ꯇꯞꯅ "ꯏꯃꯥ ꯏꯕꯦꯝꯃ, ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟꯅꯤ"꯫ ꯂꯩꯃ ꯊꯝꯕꯥꯜꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ "ꯌꯥꯔꯣꯏ, ꯃꯥꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯀꯔꯤꯃꯠꯇ ꯄꯤꯕ ꯌꯥꯔꯣꯏ, ꯑꯩꯅ ꯌꯥꯔꯦ ꯄꯤꯌꯨ ꯍꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯄꯤꯕ ꯌꯥꯔꯣꯏ, ꯊꯝꯃꯨ, ꯀꯔꯤꯒꯨꯝꯕ ꯂꯣꯟꯅ ꯄꯤꯔꯝꯕ ꯊꯣꯛꯂꯕꯗꯤꯅꯦ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯒꯗꯕꯅꯤ ꯈꯪꯉꯨ"꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯄꯨꯗꯅ ꯊꯣꯔꯛꯂꯦ꯫ ꯃꯕꯨꯛ ꯅꯤꯡꯗꯅ ꯈꯟꯖꯩ "ꯍꯩꯃꯥ, ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣꯅꯦ? ꯑꯁ, ꯑꯩꯗꯤ ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯗ ꯀꯔꯤ ꯍꯥꯏꯅ ꯇꯝꯒꯅꯤ ꯁꯤꯗꯤ? ꯑꯣꯟꯊꯣꯛꯄꯅꯤꯗ, ꯃꯤꯃꯥꯟꯅꯗ꯭ꯔꯕꯤ ꯑꯁꯤꯗ ꯃꯈꯣꯏꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯍꯦꯟꯃꯜꯂꯤꯗ꯫ ꯑꯁ, ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯔꯨꯗꯣꯏꯅꯣ ꯁꯤꯕꯣ"꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯦ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ "ꯃꯖꯥꯏꯕꯦꯝꯃ, ꯆꯥꯛꯄꯨꯗꯤ ꯂꯥꯝꯃꯝꯃꯅꯤ, ꯆꯥꯛꯇꯤ ꯂꯣꯏꯍꯧꯗ꯭ꯔꯤꯌꯦ, ꯑꯗꯨꯅꯅꯦ ꯑꯩꯅ ꯀꯕꯣꯛ ꯈꯔ ꯂꯩꯌꯦ ꯉꯁꯥꯏꯒꯤ, ꯑꯗꯨꯒ ꯍꯩ ꯔꯥ ꯈꯔꯁꯤꯒ ꯁꯤ ꯍꯥꯟꯅ ꯆꯥꯕꯤꯔꯣ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯣꯏꯔꯛꯑꯅꯤ, ꯁꯦ ꯄꯨꯛ ꯊꯟꯅꯕ ꯆꯥꯊꯣꯛꯑꯁꯦ"꯫ ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥ ꯑꯍꯥꯟꯕꯗ ꯈꯪꯂꯝꯗꯦ, ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯥꯕꯨ ꯆꯥꯛ ꯄꯤꯖꯔꯣꯏ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯅ ꯇꯞꯅ "ꯑꯣ ꯍꯣꯏ, ꯀꯗꯥꯏꯅꯣ ꯀꯕꯣꯛꯇꯨ ꯄꯤꯔꯝꯃꯣ, ꯑꯩꯗꯤ ꯀꯌꯥꯁꯨ ꯆꯥꯅꯤꯡꯗꯦꯗ, ꯉꯁꯥꯏ ꯖꯒꯣꯏ ꯇꯝꯃꯨꯕꯒꯤ ꯋꯥꯔꯦ, ꯇꯨꯝꯃꯒꯦ ꯑꯗꯨ ꯆꯥꯔꯒ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯗꯨ ꯇꯞꯅ ヒꯞꯊꯈ꯭ꯔꯦ꯫ ꯃꯅꯥꯏ ꯅꯨꯄꯤꯗꯨ ꯅꯨꯡꯉꯥꯏꯇ ꯊꯣꯔꯛꯂꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯑꯉꯝ ꯑꯊꯧ ꯐꯝꯅꯥꯏꯕꯁꯤꯡ ꯃꯌꯥꯝ ꯑꯗꯨ ꯌꯧꯅꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯂꯥꯡꯉꯝꯕꯒ ꯍꯔꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯂꯥꯡꯉꯝꯕꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ "ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯇꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ, ꯉꯁꯤꯒꯤ ꯏꯆꯝ ꯆꯝꯕ ꯊꯧꯔꯝ ꯑꯁꯤꯗ ꯍꯔꯥꯎ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯉꯁꯤꯁꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯂꯩꯇꯦ, ꯑꯗꯨꯕꯨ ꯑꯩꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ, ꯌꯥꯝꯅ ꯋꯥꯕꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯆꯝ ꯆꯝꯅ ꯑꯉꯝꯕ ꯈꯔ ꯆꯥꯃꯤꯟꯅꯕ, ꯍꯔꯥꯎꯃꯤꯟꯅꯕ ꯃꯁꯤ ꯃꯉꯥꯏ꯫ ꯑꯗꯨꯅ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯁꯤꯗ ꯖꯒꯣꯏ ꯃꯇꯦꯛ ꯑꯃ ꯍꯥꯟꯅ ꯌꯦꯡꯃꯤꯟꯅꯁꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥ ꯖꯒꯣꯏ ꯁꯥꯕ ꯊꯣꯔꯛꯂꯦ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯒꯤ ꯖꯒꯣꯏ ꯎꯕꯗ ꯉꯥꯎꯗꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯁꯛ ꯃꯇꯧꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯒꯤ ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ ꯎꯕꯒꯤ ꯄꯥꯡꯒꯜ ꯌꯥꯎꯗꯕ ꯑꯁꯤꯈꯛꯇ ꯃꯉꯥꯏꯔꯦ꯫ ꯃꯌꯥꯝꯗꯨ ꯖꯒꯣꯏ ꯌꯦꯡꯕ ꯂꯣꯏꯔꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯔꯤꯉꯩꯗ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅ ꯅꯤꯡꯊꯧ ꯂꯥꯡꯉꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ "ꯏꯇꯥꯎ, ꯉꯁꯥꯏꯒꯤ ꯖꯒꯣꯏ ꯁꯥꯕꯤꯗꯣ ꯃꯇꯝ ꯈꯔ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯖꯒꯣꯏ ꯁꯥꯕꯤ ꯑꯣꯏꯅ ꯊꯝꯖꯔꯨꯒꯦ ꯍꯥꯏꯕꯕꯨ ꯀꯔꯤ"꯫ ꯂꯥꯟꯉꯝꯕ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯒꯤꯗꯤ ꯀꯌా ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯑꯗꯨꯅ ꯌꯥꯝꯅ ꯃꯃꯜ ꯂꯩꯇꯅ ꯆꯤꯡꯅꯗꯅ ꯍꯥꯏꯔꯛꯏ "ꯑꯦ, ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯏꯇꯥꯎꯅ ꯊꯝꯅꯤꯡꯕ ꯃꯇꯝ ꯊꯝꯕꯤꯌꯨ, ꯀꯩꯝꯇ ꯑꯀꯥꯏꯕ ꯂꯩꯇꯦ"꯫ ꯑꯇꯣꯞꯄ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝ ꯍꯔꯥꯎꯅ "ꯐꯔꯦꯗ ꯏꯇꯥꯎ, ꯃꯥꯒꯤ ꯑꯣꯏꯅ ꯆꯥꯅꯕ ꯃꯑꯣꯡꯗ ꯁꯅꯥꯈꯥꯎ ꯀꯌꯥꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ, ꯑꯩ ꯄꯤꯖꯒꯦ, ꯍꯣꯔꯦꯟ ꯑꯩꯅ ꯍꯟꯈꯤꯕꯗ ꯁꯣꯏꯗꯅ ꯄꯨꯖꯈ꯭ꯔꯒꯦ ꯑꯗꯨꯗꯤ"꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯂꯥꯡꯉꯝꯕꯅ
ꯃꯥꯒꯤ ꯑꯄꯥꯝꯕ ꯁꯅꯥ ꯂꯨꯄꯥꯒꯤ ꯆꯥꯡ ꯑꯗꯨ ꯍꯥꯏꯔꯦ꯫ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤ ꯆꯥꯛ ꯏꯁꯤꯡ ꯌꯦꯟꯕ ꯌꯥꯎꯕ ꯃꯅꯥꯏꯁꯤꯡꯅ ꯉꯥꯡꯅꯕꯗꯒꯤ ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯒꯤ ꯅꯥꯀꯣꯡ ꯌꯧꯈ꯭ꯔꯦ꯫ ꯊꯃꯣꯏꯅꯨꯡꯗ ꯈꯣꯟꯖꯦꯜ ꯍꯧꯅ ꯃꯇꯣꯝꯇ ꯋꯥꯀꯠꯆꯔꯤ꯫ ꯂꯨꯛꯃꯥꯏꯒꯤ ꯂꯥꯏꯙꯤꯅꯤ ꯑꯩꯗꯤ꯫ ꯑꯁꯨꯝꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ꯫ ꯅꯤꯡꯊꯧ ꯂꯥꯟꯉꯝꯕꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯥꯒꯤ ꯀꯣꯅꯨꯡꯗ ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯕꯨ ꯄꯨꯔꯒ ꯑꯋꯥ ꯄꯣꯊꯥꯅꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯂꯥꯡꯉꯝꯕ ꯌꯥꯎꯗ꯭ꯔꯤꯉꯩ ꯃꯈꯣꯏ ꯃꯁꯦꯜ ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯒꯤ ꯐꯖꯕ ꯃꯥꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯩ꯫ ꯅꯤꯡꯊꯧ ꯑꯃꯅ ꯉꯁꯥꯏꯒꯤ ꯖꯒꯣꯏꯗꯣ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ, ꯑꯩꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯕꯨ ꯃꯃꯜ ꯄꯤꯗꯨꯅ ꯂꯩꯈꯤꯕ ꯅꯤꯡꯊꯧ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, ꯏꯇꯥꯎ, ꯃꯇꯝ ꯈꯔ ꯅꯪꯒꯤꯗ ꯊꯝꯃꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯊꯝꯖꯒꯦ꯫ ꯑꯩꯒꯤ ꯀꯣꯅꯨꯡꯒꯤ ꯖꯒꯣꯏ ꯁꯥꯕꯤꯁꯤꯡꯗ ꯃꯥꯒꯤ ꯖꯒꯣꯏ ꯑꯗꯨ ꯇꯝꯍꯟꯒꯦ꯫ ꯑꯩ ꯉꯁꯥꯏꯒꯤ ꯖꯒꯣꯏ ꯑꯗꯨ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯉꯥꯡꯅꯔꯕ ꯃꯇꯨꯡꯗ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯗꯤ ꯃꯇꯣꯝꯇ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ, ꯃꯥꯕꯨ ꯈꯥꯝꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯕꯨ ꯖꯒꯣꯏ ꯇꯝꯕꯤꯔꯤꯕꯤ ꯑꯍꯜ ꯏꯕꯦꯝꯍꯜꯅ ꯇꯞꯅ, ꯃꯖꯥꯏꯕꯦꯝꯃ, ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯅ ꯍꯦꯟꯖꯤꯟꯅ ꯈꯟꯕꯤꯒꯅꯨ꯫ ꯏꯅꯤꯡꯊꯧꯒ ꯂꯨꯅ ꯇꯤꯟꯅꯕꯅꯤꯅ ꯃꯖꯥꯏꯕꯦꯝꯃꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯃꯆꯥꯒꯨꯝꯅ ꯂꯣꯏꯅꯕꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯅ ꯈꯣꯟꯖꯦꯜ ꯅꯤꯛꯂꯞꯅ ꯈꯨꯝꯂꯛꯏ꯫ ꯁꯣꯏꯗꯅ ꯂꯨꯅ ꯇꯧꯕꯤꯒꯅꯤ, ꯃꯔꯝꯗꯤ ꯑꯩꯕꯨ ꯃꯃꯜ ꯄꯤꯗꯨꯅ ꯌꯣꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯍꯥꯏꯕ ꯈꯪꯏ꯫ ꯏꯕꯦꯝꯍꯜ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯇꯨꯃꯤꯟ ꯂꯩ꯫ ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯒꯤ ꯃꯇꯧꯕꯨ ꯌꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯃ ꯊꯝꯕꯥꯜ ꯆꯪꯂꯛꯂꯒ, ꯍꯩꯃꯥ, ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗ꯭ꯔꯤꯕꯔꯣ? ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯅ ꯀꯞꯄꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯡꯉꯥꯡ ꯉꯥꯡꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ, ꯀꯔꯤꯒꯤ ꯀꯞꯄꯤꯕ? ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯦ, ꯂꯩꯁꯥꯕꯤ ꯐꯥꯔꯕ, ꯅꯌꯨꯝ ꯄꯥꯟꯕ ꯌꯥꯔꯕ ꯅꯪꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯪ ꯌꯨꯝ ꯊꯥꯗꯣꯛꯄ ꯑꯁꯤꯗ ꯀꯞꯇꯅꯒ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯂꯩꯃ ꯃꯥꯏꯄꯥꯛꯄꯤꯁꯨ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏꯅꯦ, ꯃꯄꯥ ꯏꯕꯨꯡꯉꯣꯁꯦ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯪꯍꯥꯠ ꯍꯥꯠꯇꯣꯏ ꯇꯧꯔꯤꯅꯤ꯫ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯑꯁꯤꯒꯨꯝꯕ ꯏꯄꯣꯝ ꯄꯣꯝꯕ ꯃꯥꯏꯊꯣꯡ ꯑꯁꯤ ꯄꯨꯔꯒꯕꯨ ꯊꯣꯛꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯁꯤꯕꯨ ꯐꯖꯐꯝ ꯑꯃꯠꯇ ꯂꯩꯔꯣꯏꯗꯧꯔꯤ꯫ ꯑꯣꯟꯊꯣꯛꯄꯅꯤ, ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯐꯥꯎꯕ ꯍꯦꯛ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯕꯤꯗ꯭ꯔꯦ꯫ ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯖꯗꯦ꯫ ꯑꯗꯨꯃꯛ ꯃꯌꯥꯝꯅ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕ ꯑꯗꯨꯗ ꯌꯥꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯁꯒꯣꯜ ꯒꯥꯔꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯨꯡꯗꯁꯨ ꯂꯥꯟꯃꯤ ꯈꯔ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯝꯕꯤ ꯑꯗꯨ ꯁꯨꯝ ꯂꯥꯛꯄꯗ ꯅꯤꯡꯊꯧꯅ ꯉꯥꯏꯍꯥꯛ ꯄꯟꯊꯔꯒ ꯇꯨꯡꯗ ꯂꯥꯛꯂꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ, ꯂꯥꯟꯃꯤꯁꯥ, ꯃꯇꯝꯁꯦ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯃꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯠꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯣ ꯌꯧꯕꯗ ꯁꯣꯏꯗꯅ ꯄꯨꯡ ꯑꯃꯅꯤ꯫ ꯑꯗꯨꯅ ꯑꯁꯣꯝꯒꯤ ꯎꯃꯪ ꯑꯁꯦ ꯐꯥꯎꯔꯒ ꯆꯠꯄ ꯂꯝꯕꯤ ꯑꯁꯣꯝꯗ ꯑꯣꯏꯅ ꯆꯠꯂꯁꯤ, ꯈꯔ ꯊꯨꯅ ꯌꯧꯅꯅꯕ꯫ ꯏꯅꯤꯡꯊꯧ, ꯑꯁꯣꯝꯒꯤ ꯎꯃꯪ ꯐꯥꯎꯔꯒ ꯆꯠꯄ ꯂꯝꯕꯤ ꯑꯁꯤꯗꯤ ꯅꯨꯖꯥ ꯑꯣꯏꯕꯤꯁꯤꯡ ꯌꯥꯎꯔꯒ ꯆꯠꯄ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯆꯠꯍꯟꯅꯗꯕꯅꯤ꯫ ꯌꯥꯒꯗ꯭ꯔꯅꯦ? ꯃꯖꯥꯏꯕꯦꯝꯃꯁꯨ ꯌꯥꯎꯔꯒ ꯆꯠꯄꯁꯤꯕꯨ? ꯅꯤꯡꯊꯧꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ, ꯍꯦꯔꯥ, ꯊꯥꯏꯅꯒꯤ ꯋꯥꯔꯤꯅꯤꯗ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯌꯥꯏ ꯆꯝꯂꯕꯅꯤ꯫ ꯑꯁꯝꯕꯁꯤꯗ ꯆꯠꯂꯒ ꯈꯔ ꯊꯨꯅ ꯌꯧꯕꯗꯨꯅ ꯐꯠꯇ꯭ꯔꯣ? ꯂꯥꯟꯃꯤ ꯃꯀꯣꯛꯇꯨ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨꯗ ꯅꯤꯡꯊꯧꯅ, ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ, ꯆꯠꯂꯁꯤ, ꯑꯗꯨꯝ ꯑꯁꯝꯕ ꯂꯝꯕꯤꯁꯤꯗ ꯆꯠꯂꯁꯤ꯫ ꯂꯥꯟꯃꯤ ꯃꯀꯣꯛꯅ ꯇꯞꯅ, ꯍꯣꯏ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯄꯒꯤ ꯏꯊꯤꯛ ꯂꯩꯖꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯂꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯌꯥꯎꯅ ꯍꯦꯛ ꯆꯠꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯈꯨꯗꯣꯡꯊꯤꯕ ꯂꯣꯏꯅ ꯅꯪꯈꯤ꯫ ꯏꯁꯥꯅ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯖꯕꯁꯨ ꯌꯥꯝꯅ ꯌꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯅ ꯌꯥꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯃꯤꯁꯤꯡꯅꯥꯁꯤꯡꯅ ꯆꯠꯅꯅꯕ ꯇꯧꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯁꯝꯕ ꯂꯝꯕꯤꯗꯨꯗ ꯂꯥꯛꯄ ꯍꯧꯔꯦ꯫ ꯉꯥꯏꯍꯥꯛꯇꯤ ꯀꯩꯁꯨ ꯇꯧꯔꯝꯗꯦ, ꯑꯗꯨꯕꯨ ꯁꯨꯝ ꯆꯠꯂꯛꯄꯗ ꯃꯁꯥꯏꯈꯩ ꯃꯈꯣꯜ ꯑꯃꯠꯇ ꯊꯣꯛꯂꯝꯗꯕ ꯑꯗꯨ ꯅꯨꯡꯁꯤꯠ ꯁꯤꯠꯄꯒꯤ ꯃꯑꯣꯡꯗ ꯎꯅꯥ ꯋꯥꯅꯥꯒꯤ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯕ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯁꯨꯝ ꯍꯧꯒꯠꯂꯛꯂꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯒꯤꯗꯤ ꯁꯥꯐꯨ ꯀꯟꯕ ꯅꯨꯡꯁꯤꯠꯅ ꯎꯔꯨ ꯎꯔꯨ ꯎꯪꯕꯒꯤ ꯀꯅꯥ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯍꯤꯡꯅꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯝꯃꯤ꯫ ꯀꯗꯥꯏ ꯌꯧꯈ꯭ꯔꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯐꯅ ꯀꯟꯅ ꯀꯨꯏꯅ ꯁꯤꯠꯇꯨꯅ ꯂꯩꯈꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯤꯡꯅꯅꯕ ꯀꯣꯏꯆꯦꯟ ꯆꯦꯜꯂꯕꯁꯨ ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯗꯤ ꯀꯗꯥꯏꯗ ꯆꯦꯟꯒꯅꯤ ꯈꯪꯗꯕꯅ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯄꯨꯕ ꯃꯥꯏꯀꯩꯔꯣꯝꯗ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯃꯤ꯫ ꯎꯕꯒꯤ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯕꯤ ꯃꯤꯠ ꯑꯅꯤ ꯑꯗꯨꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯒ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯇꯦꯡꯊꯥꯔꯛꯏ꯫ ꯏꯃꯥ,
ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ ꯅꯠꯇꯦ ꯑꯩꯕꯨ ꯀꯟꯕꯤꯔꯅꯨ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ ꯑꯩ 이마 ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯆꯥꯕꯨꯁꯨ ꯂꯧꯁꯤꯟꯕꯤꯔꯣ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ ꯑꯁꯨꯝꯅ ꯀꯞꯂꯛꯄꯗꯨꯗ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯠ ꯑꯗꯨ ꯆꯞ ꯌꯥꯎꯅ ꯂꯦꯞꯈꯤ ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯅ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯩ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯍꯥ ꯃꯈꯩ ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯅ ꯇꯥꯗꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯋꯥ ꯍꯥꯏꯔꯛꯏ ꯈꯣꯟꯖꯦꯜꯗꯨ ꯌꯥꯝ ꯍꯧꯏ ꯃꯐꯝ ꯑꯗꯨ ꯄꯨꯝꯅꯤꯟ ꯅꯤꯟꯕꯒꯨꯝꯅ ꯇꯧꯏ ꯑꯍꯧꯕ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅꯤ ꯅꯪꯒꯤ ꯍꯤꯡꯅꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯌꯦꯡꯂꯒ ꯆꯠꯈ꯭ꯔꯣ ꯑꯁꯣꯟꯕ ꯃꯤꯃꯥꯟꯅꯗꯕ ꯃꯤꯗ ꯑꯩ ꯈꯨꯠ ꯊꯥꯗꯦ ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯃꯈꯨꯠꯇꯨꯅ ꯀꯗꯥꯏꯗꯅꯣ ꯀꯔꯤꯅꯣ ꯄꯥꯏꯕ ꯌꯥꯕ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯆꯠꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯈꯣꯡꯀꯥꯞ ꯈꯔ ꯌꯥꯝꯅ ꯋꯥꯅ ꯆꯠꯂꯒ ꯎ ꯄꯥꯝꯕꯤ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯁꯨꯝ ꯃꯇꯦꯛ ꯈꯔ ꯂꯥꯛꯂꯒ खरा कुथब मफम अमदा तासिंगे तौरमी तंजादुदा कनागुंबा अमना मजाइबेमा याइस्नाबु कनबीबगुमना तौरमी वादी ngang मजाइबेमा याइस्नाबु मखुत समदुना पुबीरगलगा नुपाक अमगी मथक्ता फमहल्लमी ngасagi khonjel aduna khara tablapna hairei nupi haibasina aigi punsibu lekha ta halamki aduna nupi haibana khoise aina mapok taret lak pokloba sifawda nakhoi boina aduki matik tuguchai amuksu pokning nungsiba khonjel nikna hairei aduga amuksu nupi ne aigi damakta awa chaitheng kaya ama khangki ima nachagi matause nangdi uramgani ko इमा मपोक थीबा नचानदी इमाबो सुखुइबसे उबा फंगजरे मपोक तरेलक पोकलबसु इमागी मिनुंगसी फंगद्रबा मपोक तरेलक असिदा अपेनबा अमता लेते अय हौजिक करी तौगनी अइना ख्वाइदगी तुगुच्चबसु नुपी ख्वाइदगी थाक वांगना खनबसु नुपी असुमना हिंचाबगी सक्तम ओइरिबा नुपा अदो मथमोय प्रोक प्रोक चाकतुना मजाइबेमा याइस्नाबो हातसिरा नत्रगा हालुसिरा हाइना खंदुना लैरमी अमुकसु मबुकनिंगदा खंजै करिगिनो अइना नुपी मचा असि उरगा अइगी पांगल थौना पुंबा हनख्रिबा अइगी मतम हाइबदु लाक्लब्रा अइ मदु पामदे नुपी हाइबा खुदिंमक लोइना हातकन लेमना अमता थारा अदुबो मिमानद्रबे असि हातलगा अइगी निंबुसि थुंगद्रा असुमना खल्लगा हिंचाबा अदु मजाइबेमा याइस्नागी मनाक्ता वा खरा हाइगे खंदुना चंगलई मदुदा मजाइबेमा याइस्नागी पुखोंबगी मखोल अहौबदु हेक्तारमनी अमुक्तगा नते हंजिन हंजिन खोंगलिबनी मदु ताबदा हिंचाबदुना तबलबना अदुम फम अई नंगी चाननबा हैरा पुरके मजाइबे मयाइस्ना वखल मवन खंजै नुपासिबु कना ओइरजानो उमंगदा लेब साथीबदा को ओइरजाला मसाइ नुसित कना सिखिबादो हेक लुइबगा मागी खोंजेल तारे नुसित का सिटपदो केमता कीदबा जाला होइदा सोइद्री उमंगदा लेबदा को अफाबा ओइरंबा तारे असुमना वाखल खल्लिङै हिंचाबदु लाक्लगा हाइरei से हैरा सिंसे खरा जासिलो होइबु अदोंबु अदुकी मतिक थागचरी करिनो अइना खोंजेल गासी यामना थोना मेंगना वांगांगिसिबो असुखुइबा मतमसिदा नोंबुदा सुमना तौखिदे ओजामाइबना हाइरंबा वाफमसिंदु चुमगदौरिब्रा असुमना सुम वाखल खलगा लैरिङैदा मजाइबेमा याइस्नादा ओनसिलगा हाइरei नंगना थंदा चटपा ngамोइद्रा नंगी युम यौननबा मफमसे ताइबंग मीना लैबा याबा मफम नते ngaiहाक पोथारगा हन्ननबा तौ होय अई अंगंबा उपाय होनदुना युम हन्ननबा होनजगे ममित उद्रबे सिदा अइना हारिबसिबु चुम्मिब्राने अस करिगिन अइना हिंजाबगी वखल खनबगी महुत्ता ताइबंग मियोइबगी वखल सुम खलैसिना अइदि हिंजाबने असुमना वखल खलिङैदा अयो हाइबा खोंजेल अमा तारई हिंथोक्लुबदा मजाइबेमा याइस्नादो लैमाइदा तुरगा लैरमी मदु उबदा हिंचाबदो प्रप्रप चंगसिनदुना येंगबदा मजाइबेमा याइस्ना मखोंग अदु लैथेक्पदा नत्तना उ अखंगबा पाम्बी उचुक अमदा खुदी थीदुना मखोंग अदु इथोक्तुना लैरमी मजाइबेमा याइस्ना असोकपा अनिदु पाबदा अदुकी मतिक नारमी इंथम चनबा अमा यावबा मखै नारमी अयोमा अस ऐसी वाना हिंगदबगी सरुकपुदी सिखिबना हेना फै अदुबु सिबसु सुक्सी सिदे अयोमा ऐ खांबा ngamजे
Sumaina sum China khangaga hingadabagi sarukpudi sikhibana hena phai. Majaibe mayaisna maraibak thina haurakpagi haunabi mabukning hekta nungsirai kapna. Aigidi kanasu leiti. Ai sibada kapinaba kanasu leiti. Ai asuk amna wana hingadabagi saruk sikhibana hena phai. Asumna mathanta prok chaktuna lairingai matam aduda majaibe mayaisnagi khutta tapna pairaklaga nupadugi khonjel aduna. Se ai samge hogutpa ngambre Asumna hotnaraba sungamdre adudagi hingchaba aduna majaibe mayaisnabu tapna thangduna puraklaga magi surung manungda pusilaga mafam amada hifallammi. Ngayak leiramu kuiroi. Ai nangi asokpadugi hidak laurugi. Asumna hairamlaga kadomda noma chatkre. Kuide majaibe mayaisnagi asokpa mafamduda kari no khara taibirami. Adudagi matam ikan kanadana majaibe mayaisnagi China kholado phanayamna hanthakre. Hingchaba aduna phare. Adudi ngahak potharo ai nangi chananaba sem sage. Asomdasu atopa laibaki ningthau amadi magi khongloi adu phana sangna khongna chalaklabasu uchina chena makhoidi makhoigi laibak yori konung yoraga mayamadu irang langnai ningthau matha sana. As kamdongni side itawdu karam haina pau tangmani lambi gi khudong thiba thaudok aduda aikhoi bu chiksindabasu tare itawdu da aina kari haina pau tangmani angam mathong mayam asumna watana rami Iningthau umangdu nupi chatpa yade haina banina hojik yamnasu mamdringai sida amutang chatlaga nupi machadu leibra haina lami mayam thaduna yenghanbana phagatra khanjai ningthau langambagi mafamda pau haijingai da masai makai wakhal punglang manglurabani adubu ningthau aduna khumlai hoine he madu chum hai nakoi khara yamna hojingma umang aduda chatlo jagoi sabi adubu thiru chalo pantharanu khara thuna khongsan kro Asumna magi masing yamlaba lanmising thakre lanmising adu thuna yangna chattuna theiri adubu umang adudi hanagumna ihang hangi uwa hauribadu natana laikut lairai amata leite ihang hangba mafam aduda kanasu leite makhada leitrabada uthakta phawba majaibe mayaisnabu thiribani adubu phangba kauba leitre aduna makhoi amu halakpada tarami asumna pumam sumamle makhoina halakpaga makhoigi ningthauda jagoi sabi majaibe madu khangdre haiduna pautamdami Maduda matha saraba ningthau aduna as kamdongni side losilaga thamsu yar aduda bause itaw langambada nakoi thuna yangna chattuna amuktang tamlu chojo asumna haibadagi lanmi khara ningthau langambagi mafamda pau tamba chatkre somdasu surung manung aduda hingchaba aduna majaibe mayaisnagi seba tawri masigi dakuse ahanbada yamna sathiba malaga hojikti mabuk pharakpagumna tawri as ngasai ngahaktangi khunado sidauga mali kari hida putairinu yamna thuna phakre hingchabadu suma pangaladu pumson tharami kaino intawrisibo isana tawriba thabakse isana kaino khangsadri mafam asida lakpa nupi nahawaidi halami sum koisalakpagidi yamna sathina akiya khangmu pirami aduga ngasina aina tawribasina karino Anido wadi ngangnade magi thokpa mawon khalaga dum leinarami somdasu ningthau langambada majaibe mayaisnado umang phauduna chatpada mangkhre haina tambada yamna thawa sadana khumlai ihe marai bakta tamlamba haibudu taredana madugi umangduda changnabadi hingamar sibo phawbo chumna sidene masigi nupi majase asumna irai laina haidorakpa aduda lakliba lanmi sing adu inganglaklami adubu makhoisu pawadu tamlabagi amuk halakli Majaibe mayaisnana umang ama phawduna chatpada asumna mafam khangdana mangkhre siramlani haibasi leibak miyamna wawa launare leibak miyamna majaibe magi pawdu tabada aduki matik nungaijaramde mabu jagoi tambikhiba ibe mahaldi mamittagi mapi taba makhai kapchaki othokpanida majaibe mayaisnado nungaiba saruk sungphang phangdana aduma punsi loikraba machanupi na tapna ima kaino majaibe mado Sina phangbusa nate punsi loiba kaina haidubu karigino hai madugi umang ado yamna luba umang achamba nate umang aduda nupi amata changba yade haiba umang aduni hekta siba hekta mangba adum thiba phangdre o adugi umang adura aidi munna dasaludi yam nungaidi adu kaigino adugi umang duda nupi imta changba yade haisibu ima kibu kida tu chung Thainadi umang adugi maramda wari phawba linaramde hai
ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯍꯨ ꯆꯥꯎꯕ ꯑꯍꯜ ꯂꯃꯟꯅ ꯂꯤꯕꯤꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯎꯃꯪ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯣ ꯊꯥꯏꯅ ꯀꯨꯏꯔꯕꯒꯤ ꯃꯇꯝ ꯑꯃꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯣꯏꯔꯝꯃꯤ ꯍꯥꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯟꯈꯤꯕ ꯅꯤꯡꯊꯧ ꯑꯃꯅ ꯅꯨꯄꯤ 2 ꯂꯣꯟꯕꯖꯥꯠꯅꯤ꯫ ꯂꯩꯃ ꯑꯍꯜ ꯑꯁꯤꯁꯨ ꯃꯆꯥꯏꯕꯨꯡꯉꯣ ꯑꯃ ꯄꯣꯛꯏ ꯍꯥꯏ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯂꯩꯃ ꯑꯃꯃꯨꯛ ꯄꯨꯁꯤꯜꯂꯛꯄꯖꯥꯠꯅꯤ꯫ ꯑꯗꯨꯗ ꯑꯀꯣꯟꯕꯒꯤ ꯂꯩꯃ ꯑꯁꯤꯅ ꯃꯆꯥꯅꯨꯄꯥ 3 ꯄꯣꯛꯑꯦ ꯍꯥꯏ꯫ ꯃꯗꯨꯗꯒꯤ ꯂꯩꯃ ꯑꯇꯣꯟꯕꯤ ꯑꯁꯤꯅ ꯃꯥꯒꯤ ꯈꯨꯅꯦꯛ ꯃꯌꯥꯝ ꯑꯃ ꯂꯣꯏꯅꯅ ꯂꯩꯃ ꯑꯍꯜ ꯑꯗꯣ ꯌꯥꯝꯅ ꯊꯤꯅ ꯑꯣꯠꯄ ꯅꯩꯕ ꯇꯧꯏ ꯍꯥꯏ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯂꯩꯃ ꯑꯍꯜꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯁꯨ ꯌꯥꯝꯅ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯇꯧꯕ ꯃꯥꯜꯂꯤ꯫ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯂꯩꯃ ꯑꯍꯜꯗꯨꯗꯤ ꯀꯩꯁꯨ ꯂꯥꯜꯂꯝꯗꯧ ꯃꯥꯟꯗꯤ, ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯇꯞꯄꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯤ ꯉꯝꯗꯕ ꯑꯗꯨꯅꯕꯨ ꯑꯣꯠꯄꯤꯔꯤꯕꯅꯤꯗꯅ, ꯃꯥꯅ ꯃꯆꯥꯅꯨꯄꯥ ꯍꯥꯟꯅ ꯄꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯊꯧ ꯍꯥꯟꯅ ꯑꯣꯏꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯍꯥꯀꯟ ꯆꯪꯕꯗ ꯂꯩꯃ ꯑꯍꯜꯗꯣ ꯌꯥꯝꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯈꯤ ꯃꯥꯜꯂꯤ꯫ ꯑꯁ ꯑꯗꯨꯕꯨ ꯅꯤꯡꯊꯧꯗꯨꯕꯨ ꯀꯩꯗꯧꯔꯒ ꯂꯩꯒꯦ? ꯅꯠꯇꯦ, ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯆꯥꯅꯨꯄꯥ ꯀꯣꯛꯍꯜꯂꯦ ꯍꯥꯏꯅꯤ, ꯃꯥꯒꯤ ꯂꯩꯃ ꯑꯍꯜꯅꯦ꯫ ꯂꯩꯃ ꯑꯇꯣꯝꯕꯤꯁꯦ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ꯫ ꯂꯩꯃ ꯑꯍꯜꯗꯨꯗꯤ ꯏꯆꯝ ꯆꯝꯖꯕ ꯌꯥꯝꯅ ꯁꯣꯟꯖꯕ ꯃꯤ꯫ ꯂꯩꯃ ꯑꯍꯜꯒꯤ ꯃꯆꯥꯅꯨꯄꯥꯁꯦ ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯌꯥꯝꯅ ꯐꯩ, ꯃꯄꯥꯡꯒꯜ ꯃꯔꯧꯁꯤꯡꯁꯨ ꯌꯥꯝꯅ ꯂꯩ꯫ ꯑꯗꯨꯗꯅꯦ ꯂꯩꯃ ꯑꯇꯣꯝꯕꯤꯁꯤꯅ ꯃꯥꯏꯕ ꯑꯍꯩꯕ ꯇꯥꯟꯅꯔꯒ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯕ ꯊꯥꯏ꯫ ꯃꯔꯥ ꯁꯨꯛꯂꯩ ꯂꯩꯕ ꯅꯠꯇꯦ ꯃꯃꯥ ꯃꯆꯥꯗꯣ꯫ ꯑꯗꯨꯗ ꯃꯥꯁꯦ ꯍꯥꯠꯄ ꯉꯝꯗ꯭ꯔꯕ ꯑꯗꯨꯗꯒꯤ ꯑꯀꯟꯕ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯔꯒ ꯃꯤꯅ ꯀꯤꯅꯕ ꯁꯛꯇꯝ, ꯃꯤꯑꯣꯏ ꯍꯤꯡꯆꯥꯕ ꯑꯣꯏ ꯇꯧꯕ ꯁꯛꯇꯝ ꯑꯣꯟꯈꯤꯕꯅꯤ꯫ ꯅꯣꯡꯃꯇ ꯀꯅꯥꯝꯇꯗ ꯂꯥꯜꯂꯨꯕꯁꯨ ꯂꯩꯇꯕꯅꯤꯅ ꯂꯩꯃ ꯑꯇꯣꯝꯕꯤꯁꯤꯅ ꯃꯥꯅ ꯇꯧꯈꯤꯕ ꯍꯤꯀꯥꯞ ꯑꯦꯀꯥꯞ ꯃꯌꯥꯝ ꯑꯗꯨꯅ ꯃꯁꯥꯗ ꯑꯃꯨꯛ ꯄꯥꯜꯂꯕꯖꯥꯠꯅꯤ꯫ ꯃꯆꯥꯅꯨꯄꯥ 3ꯗꯨꯁꯨ ꯅꯨꯡ ꯑꯣꯟꯈꯤ ꯍꯥꯏ, ꯃꯁꯥꯃꯛꯁꯨ꯫ ꯑꯗꯨꯒꯅꯦ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯅꯨꯡ ꯑꯣꯟꯈꯤ ꯍꯥꯏ꯫ ꯃꯤꯆꯝ ꯃꯌꯥꯝꯗꯨꯅ ꯎ ꯄꯥꯝꯕꯤ ꯑꯣꯟꯈꯤ ꯍꯥꯏ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯨꯄꯤ ꯆꯪꯕ ꯌꯥꯗꯕ ꯎꯃꯪ ꯑꯁꯦ ꯃꯇꯝ ꯑꯗꯨꯗ ꯀꯣꯅꯨꯡ ꯑꯣꯏꯔꯝꯕ ꯃꯐꯝꯅꯤ ꯍꯥꯏꯅꯩ꯫ ꯑꯣ ꯀꯩꯅꯣ, ꯃꯥꯏꯕꯗꯨꯕꯨ ꯍꯩꯇ꯭ꯔꯖꯥꯠꯂꯣ? ꯂꯩꯃ ꯐꯥꯎꯕ ꯑꯃꯨꯛ ꯅꯨꯡ ꯑꯣꯜꯍꯜꯂꯤꯗꯨꯕꯣ? ꯑꯣ, ꯃꯤꯕꯨ ꯇꯞ ꯊꯥꯈꯩ ꯁꯤꯖꯤꯟꯅꯔꯒꯅꯦ ꯑꯋꯥꯃꯜ ꯐꯖꯅ ꯄꯤꯗꯦꯌꯦ꯫ ꯑꯍꯥꯟꯕꯗ ꯁꯅꯥ ꯈꯥꯎꯖꯥꯎ ꯄꯤꯅꯤ ꯍꯥꯏꯔꯝꯃꯒ ꯃꯆꯤꯟ ꯊꯤꯗꯅ ꯄꯤꯗ꯭ꯔ ꯃꯥꯜꯂꯤ꯫ ꯑꯁ ꯅꯨꯡꯉꯥꯏꯇꯦꯍꯦ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗꯣ꯫ ꯍꯧꯖꯤꯛꯁꯨ ꯎꯃꯪ ꯑꯗꯨꯗ ꯅꯨꯄꯥꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯍꯤꯡꯆꯥꯕ ꯑꯣꯏ ꯀꯩꯑꯣꯏ ꯇꯧꯕ ꯑꯃ ꯍꯦꯛ ꯍꯦꯛ ꯂꯪꯐꯩ ꯆꯠꯄ ꯅꯨꯄꯥꯁꯤꯡꯅ ꯃꯔꯛ ꯃꯔꯛꯇ ꯎꯏ ꯍꯥꯏ꯫ ꯃꯗꯣ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯍꯜꯗꯨꯅꯤ ꯍꯥꯏꯅꯩ꯫ ꯈꯪꯗꯦꯗ, ꯍꯌꯦꯡꯋꯥꯏ ꯃꯇꯝ ꯑꯃꯗꯗꯤ ꯃꯔꯥ ꯂꯩꯇꯕ ꯃꯤꯆꯝ, ꯑꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯍꯜ, ꯂꯩꯃ ꯑꯍꯜ, ꯃꯤ ꯂꯣꯏꯅ ꯑꯣꯜꯂꯛꯄ ꯃꯇꯝ ꯂꯥꯛꯈꯤꯒꯅꯤ ꯍꯥꯏ꯫ ꯀꯔꯝꯕ ꯃꯇꯝꯗꯕꯨ ꯑꯣꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯒꯤ ꯂꯤꯅꯔꯛꯂꯕ ꯋꯥꯔꯤꯅꯤ ꯇꯧꯔꯤꯁꯦ꯫ ꯁꯣꯝꯗ ꯂꯩꯃ ꯊꯝꯕꯥꯜ ꯑꯃꯗꯤ ꯂꯩꯃ ꯃꯥꯏꯄꯥꯛꯄꯤꯁꯨ ꯃꯆꯥꯅꯨꯄꯤ 2ꯗꯨꯒ ꯂꯣꯏꯅꯅ ꯎꯃꯪ ꯑꯗꯨꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯆꯥꯏꯕꯦꯝꯃ ꯂꯦꯝꯕꯤ ꯁꯅꯥꯅ ꯀꯩꯒꯤꯅꯣ ꯅꯨꯄꯤ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯁꯤꯕꯣ ꯑꯗꯨꯒꯤ ꯎꯃꯪꯗꯨꯕꯣ? ꯑꯗꯨꯗꯅꯦ ꯍꯤꯡꯆꯥꯕ ꯑꯃ ꯂꯩ ꯍꯥꯏꯅꯩ꯫ ꯃꯤꯅ ꯊꯦꯡꯅꯕꯒ ꯌꯥꯎꯅꯔ ꯃꯥꯜꯂꯤ꯫ ꯑꯗꯨꯒꯤ ꯎꯃꯪ ꯑꯗꯨꯗ ꯅꯨꯄꯤ ꯍꯦꯛ ꯆꯪꯕꯒ ꯍꯦꯛꯇ ꯍꯥꯠꯂꯦꯌꯦ꯫ ꯃꯆꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯅ ꯑꯃꯨꯛ, ꯑꯁ ꯑꯗꯨꯗꯤ ꯃꯤꯇꯥꯡꯕꯤꯗꯣ ꯁꯤꯔꯝꯃꯅꯤꯅꯦ, ꯃꯁꯥꯁꯨ ꯐꯪꯗꯦ, ꯑꯗꯨꯋꯥꯏꯗ ꯃꯥꯡꯈꯤꯕꯅꯤꯅ ꯍꯤꯡꯉꯝꯈꯤꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯊꯥꯖꯗꯦꯕꯣ꯫ ꯂꯩꯃ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯂꯛꯏ, ꯁꯤꯔꯝꯃꯅꯤ꯫ ꯃꯆꯥꯏꯕꯦꯝꯃ ꯂꯦꯝꯕꯤ ꯁꯅꯥꯅ ꯃꯈꯥ ꯇꯥꯔꯛꯏ, ꯋꯥꯏ ꯑꯃ ꯍꯦꯛ ꯁꯪꯉꯤ, ꯃꯃꯤꯠ ꯃꯅꯥꯗꯣ ꯇꯥꯡꯉꯕꯅꯤꯅ ꯃꯈꯨꯠꯇꯨꯅ ꯃꯥꯔ ꯆꯠꯄꯒꯤ ꯃꯁꯛꯇꯣ ꯎꯕꯗ ꯋꯥꯏ ꯌꯥꯝ ꯆꯤꯜꯂꯤ꯫ ꯁꯤꯈ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯍꯜꯂꯛꯑꯔꯣꯏꯗꯅ꯫ ꯋꯥꯏ ꯁꯪꯉꯦ꯫ ꯑꯁꯨꯝꯅ ꯀꯟꯅ ꯍꯔꯥꯎꯔꯤ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯃꯆꯥꯏꯕꯦꯝꯃ ꯂꯦꯝꯕꯤ ꯁꯅꯥ ꯑꯃꯗꯤ ꯃꯆꯥꯏꯕꯦꯝꯃ ꯁꯅꯥꯔꯩꯅ ꯀꯣꯅꯨꯡꯒꯤ ꯑꯉꯝ ꯑꯊꯧ ꯈꯔ ꯅꯨꯃꯤꯠ ꯑꯗꯨ ꯈꯔ ꯊꯦꯡꯅ ꯍꯟꯒꯗꯕꯅꯤ꯫ ꯃꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ, ꯑꯍꯜ, ꯌꯨꯝ ꯍꯟꯗ꯭ꯔꯤꯉꯩꯗ ꯀꯩꯊꯦꯜ ꯃꯅꯥꯛꯇ ꯂꯩꯕ ꯀꯕꯣꯛ ꯁꯥꯐꯝꯗꯣ ꯑꯗꯨꯗꯒꯤ ꯀꯕꯣꯛ ꯑꯍꯥꯎꯕ ꯈꯔ ꯂꯩꯔꯝꯃꯨ, ꯑꯩ ꯅꯣꯏꯒꯤ ꯑꯋꯥꯃꯜꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯟꯅ ꯇꯨꯅ ꯌꯦꯡꯂꯝꯗꯦ, ꯑꯗꯨꯝ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇꯦ, ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯕꯅꯤꯅ ꯅꯤꯡꯊꯧꯅ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ, ꯑꯗꯨꯅ ꯏꯟꯕ ꯇꯥꯕꯅꯤ꯫ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯗꯨ ꯈꯣꯏꯗꯧ ꯁꯥꯎꯒꯠꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯍꯦꯔꯥ, ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯄꯥ ꯅꯤꯡꯊꯧꯗꯒꯤ ꯎꯗꯕ ꯃꯈꯩ ꯆꯍꯤ ꯍꯜꯂꯤꯕꯅꯤ꯫ ꯋꯥ ꯉꯥꯡꯕꯗ ꯑꯣꯟꯊꯣꯛꯅ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯈꯤꯗ꯭ꯔꯦꯗ꯫ ꯏꯇꯥꯎ, ꯇꯞꯊꯧ꯫ ꯏꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅꯤ, ꯅꯤꯡꯊꯧꯒ ꯆꯞ ꯃꯥꯟꯅꯩ꯫ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯤ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯗꯕ ꯉꯝꯂꯤꯕꯅꯤ꯫ ꯅꯪ ꯑꯩꯗꯗꯤ
ꯀꯔꯝꯕ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯕꯗꯣ ꯈꯜꯂꯨꯗꯅ ꯑꯍꯥꯟꯕꯒꯤ ꯑꯉꯝꯕꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯎꯁꯤꯠꯇꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯃꯖꯥꯏꯕꯨꯡ ꯑꯃ ꯌꯥꯎꯗꯨꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯒꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯂꯩꯃꯁꯨ ꯉꯥꯏ ꯂꯩꯕꯥꯛ ꯅꯤꯡꯊꯧꯁꯨ ꯉꯥꯏ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯨꯛ ꯐꯖꯗꯕꯁꯤꯗꯤ ꯐꯝꯅꯥꯏꯕ ꯑꯍꯜꯁꯤꯡ ꯌꯥꯝꯅ ꯁꯥꯎꯕ ꯑꯗꯨꯗ ꯈꯔ ꯅꯍꯥ ꯑꯣꯏꯕꯁꯤꯡ ꯑꯗꯨꯅ ꯊꯦꯝꯖꯤꯟꯖꯔꯝꯃꯤ ꯗꯥꯗ ꯍꯣꯏ ꯀꯕꯣꯛ ꯂꯩꯕꯁꯦ ꯅꯍꯥ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯑꯗꯨꯝ ꯆꯠꯆꯔꯒꯦ ꯗꯥꯗ ꯍꯣꯏ ꯌꯨꯝꯗ ꯍꯟꯕꯤꯔꯕꯁꯨ ꯌꯥꯔꯅꯤ ꯌꯥꯝꯅ ꯁꯥꯎꯔꯝꯕ ꯐꯝꯅꯥꯏꯕ ꯑꯍꯜ ꯑꯃꯅ ꯇꯞꯅ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯀꯕꯣꯛ ꯂꯩꯕ ꯆꯠꯄ ꯇꯟꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯗꯕ ꯑꯗꯨꯒꯤꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯅꯣꯏ ꯈꯛꯇ ꯍꯜꯂꯛꯄꯁꯨ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯂꯥꯞꯄꯁꯨ ꯅꯠꯇꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯑꯗꯨꯝ ꯄꯨꯟꯅ ꯍꯜꯂꯛꯃꯤꯟꯅꯔꯒ ꯂꯣꯏꯔꯦꯗꯅ ꯅꯨꯡꯁꯤꯕꯅꯤꯗ ꯃꯖꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯗꯣ ꯅꯣꯡꯃꯇ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯂꯣꯏꯅꯕꯤꯈꯤꯗꯕꯅꯤ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦ ꯅꯨꯄꯤ ꯃꯆꯥꯗꯣ ꯐꯝꯅꯥꯏꯕ ꯃꯌꯥꯝ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯖꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯕꯨ ꯁꯣꯜꯂꯤ ꯀꯕꯣꯛ ꯂꯩꯔꯨꯔꯒ ꯍꯜꯂꯛꯇꯨꯅ ꯃꯖꯥ ꯏꯕꯦꯝꯃ ꯂꯦꯝꯕꯤ ꯁꯅꯥꯗ ꯀꯕꯣꯛ ꯑꯗꯨ ꯄꯤꯔꯦ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯖꯥ ꯏꯕꯦꯝꯃ ꯂꯦꯝꯕꯤ ꯁꯅꯥ ꯑꯁꯨꯛ ꯅꯛꯄꯁꯤꯕꯨ ꯑꯗꯨ ꯌꯥꯝ ꯀꯨꯏꯔꯤ ꯀꯩꯒꯤꯅꯣ ꯁꯥꯃꯨ ꯈꯣꯡꯊꯥꯡꯗ ꯆꯠꯂꯤꯗꯨꯕꯨ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯅꯣꯏꯒꯨꯝꯕꯅ ꯂꯥꯟ ꯆꯠꯄꯒꯤꯅꯤ ꯂꯩꯕꯥꯛꯁꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯏꯊꯤꯕ ꯅꯪꯂꯤꯕꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯕꯣꯛꯇꯨ ꯂꯧꯔꯒ ꯆꯟꯈ꯭ꯔꯦ ꯀꯕꯣꯛ ꯂꯩꯕ ꯆꯠꯂꯨꯕ ꯐꯝꯅꯥꯏꯕꯁꯤꯡꯗꯨ ꯃꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯅ ꯈꯥꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯁꯣꯝꯗꯁꯨ ꯃꯖꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯗꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯨꯡ ꯑꯗꯨꯗ ꯂꯩꯁꯤꯜꯂꯛꯂꯤ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯑꯆꯥ ꯑꯊꯛ ꯍꯦꯛ ꯍꯦꯛ ꯄꯤꯗꯨꯅ ꯊꯝꯂꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤꯁꯨ ꯈꯔ ꯈꯔ ꯁꯥꯟꯅꯔꯝꯃꯤ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯍꯌꯦꯡꯗꯒꯤꯗꯤ ꯅꯪꯒꯤ ꯈꯣꯡꯁꯦ ꯅꯤꯡꯊꯤꯖꯅ ꯆꯠꯄ ꯌꯥꯔꯅꯤ ꯑꯣ ꯑꯗꯣ ꯋꯥ ꯑꯝꯇ ꯍꯪꯖꯒꯦ ꯏꯕꯨꯡꯁꯦ ꯀꯅꯥꯅꯣ ꯎꯃꯪꯁꯤꯗ ꯏꯇꯣꯝꯇ ꯂꯩꯔꯤꯁꯤꯕꯣ ꯑꯗꯨ ꯈꯪꯉꯗꯤ ꯅꯪꯒꯤꯅꯤ ꯑꯗꯨꯏ ꯋꯥꯗꯣ ꯇꯣꯛꯁꯤ ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯑꯗꯨ ꯍꯥꯟꯅ ꯍꯥꯏꯌꯨ ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯌꯥꯏꯁꯅꯥ ꯀꯧꯏ ꯑꯗꯣ ꯑꯩ ꯀꯩꯁꯨ ꯀꯤꯔꯣꯏ ꯏꯕꯨꯡꯁꯦ ꯎꯃꯪꯁꯤꯗ ꯅꯇꯣꯝꯇ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯌꯥꯏꯁꯅꯥꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯛꯄꯗꯨꯗ ꯍꯤꯡꯆꯥꯕꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯍꯤꯡꯆꯥꯕꯅꯤ ꯁꯥ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕ ꯋꯥꯗꯣ ꯇꯥꯕꯗ ꯃꯖꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯗꯤ ꯍꯧꯅ ꯅꯣꯛꯂꯛꯏ ꯑꯩꯁꯦ ꯃꯤꯠ ꯎꯗ꯭ꯔꯕꯅꯤ ꯍꯥꯏꯗꯅ ꯄꯪꯍꯥꯏ ꯍꯥꯏꯖꯜꯂꯤꯅꯤꯅꯦ ꯍꯤꯡꯆꯥꯕꯅꯤ ꯀꯥꯏꯅ ꯑꯣ ꯃꯕꯨꯛ ꯐꯕ ꯍꯤꯡꯆꯥꯕ ꯑꯣꯏꯔꯝ ꯇꯥꯔꯦ ꯑꯗꯨꯗꯤ ꯍꯤꯡꯆꯥꯕꯗꯨ ꯏꯪꯉꯛ ꯉꯛꯅ ꯂꯩꯔꯝꯃꯤ ꯀꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯣꯛꯂꯛꯄꯗꯨꯗ ꯅꯪꯒꯤ ꯃꯤꯠꯇꯨꯗꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯎꯔꯛꯇꯕ ꯑꯩꯗꯤ ꯄꯣꯛꯄꯗꯒꯤ ꯎꯕꯒꯤ ꯄꯥꯡꯒꯜ ꯌꯥꯎꯔꯛꯇ꯭ꯔꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯃꯝꯕꯒꯤ ꯁꯔꯨꯛ ꯉꯥꯛꯇꯅꯤ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯪꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯃꯖꯥ ꯏꯕꯦꯝꯃꯅꯤ ꯑꯗꯨꯅ ꯃꯐꯝ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯅꯔꯝꯃꯤ ꯑꯩꯅ ꯅꯪꯕꯨ ꯅꯪꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯊꯤꯟꯒꯗꯕꯁꯨ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯍꯦꯟꯗꯣꯛꯄꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯆꯠꯄꯒꯤ ꯊꯧꯅꯥꯁꯨ ꯂꯩꯇꯦ ꯊꯤꯟꯕꯤꯅꯨ ꯊꯤꯟꯕꯤꯅꯨ ꯑꯩꯅꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯔꯛꯇꯒ ꯂꯩꯅꯤꯡꯗꯦ ꯍꯤꯡꯆꯥꯕ ꯃꯁꯥꯃꯛ ꯍꯤꯡꯆꯥꯕꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯃꯖꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯒ ꯊꯦꯡꯅꯕꯗꯒꯤ ꯃꯄꯥꯡꯒꯜ ꯄꯨꯝꯕ ꯄꯨꯝꯁꯣꯟ ꯁꯣꯟꯊꯈ꯭ꯔꯦ ꯁꯣꯏꯗ꯭ꯔꯦ ꯁꯣꯏꯗ꯭ꯔꯦ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦ ꯍꯧ ꯊꯥꯗꯨꯅ ꯆꯦꯟꯈꯤꯒꯗꯕ ꯑꯗꯣ ꯉꯥꯏꯈꯣ ꯀꯔꯤꯒꯤꯅꯣ ꯃꯖꯥ ꯏꯕꯦꯝꯃꯅ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯒ ꯃꯤ ꯃꯔꯛꯇ ꯂꯩꯅꯤꯡꯗꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯗꯤ ꯏꯃꯥꯁꯨ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯦ ꯎꯕꯒꯤ ꯄꯥꯡꯒꯜꯁꯨ ꯌꯥꯎꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯤꯒꯤ ꯃꯤꯠꯌꯦꯡ ꯌꯥꯎꯗꯅ ꯑꯃꯠꯇ ꯌꯥꯗꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯆꯩꯁꯨ ꯑꯣꯏꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯤꯡꯁꯨ ꯍꯤꯡꯅꯤꯡꯗ꯭ꯔꯦꯗ ꯑꯣ ꯑꯁꯣꯟꯕ ꯃꯇꯨ ꯁꯣꯟꯕ ꯃꯤꯒꯤ ꯀꯅꯥꯁꯨ ꯂꯩꯇꯕꯒꯤ ꯆꯠꯅꯕꯤ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕꯀꯣ ꯅꯪꯒꯤ ꯏꯄꯥ ꯅꯤꯡꯊꯧꯅꯗꯤ ꯅꯪꯕు ꯊꯤꯔꯝꯒꯅꯤ ꯅꯪꯕꯨ ꯎꯅꯤꯡꯂꯝꯒꯅꯤ ꯑꯩꯒꯤ ꯏꯄꯥꯗꯨꯅ ꯑꯩꯕꯨ ꯃꯃꯜ ꯄꯤꯗꯨꯅ ꯑꯇꯣꯞꯄ ꯅꯤꯡꯊꯧꯗ ꯌꯣꯟꯊꯣꯔꯛꯂꯕꯅꯤ ꯑꯩꯕꯨ ꯀꯩꯁꯨ ꯊꯤꯔꯝꯃꯣꯏ ꯏꯃꯥ ꯑꯅꯤ ꯂꯩꯕꯗꯨꯗꯤ ꯑꯩ ꯂꯩꯇꯕꯅ ꯌꯥꯝꯅ ꯋꯥꯏ ꯁꯪꯂꯝꯂꯅꯤ ꯍꯤꯡꯆꯥꯕ ꯑꯗꯨ ꯀꯩꯝꯇ ꯈꯨꯝꯃꯛꯇ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯣ ꯁꯤꯁꯦ ꯀꯩꯀꯩꯅꯣ ꯈꯔ ꯆꯥꯁꯤꯜꯂꯨꯁꯦ ꯃꯖꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯅ ꯏꯕꯨꯡꯗꯤ ꯃꯐꯝꯁꯤꯗ ꯀꯝꯗꯧꯅ ꯀꯔꯤꯒꯤꯗꯃꯛ ꯅꯊꯟꯇ ꯂꯩꯔꯤꯕꯅꯣ ꯃꯐꯝꯁꯦ ꯑꯩꯒꯤ ꯀꯣꯅꯨꯡ ꯅꯤꯡꯊꯧ ꯈꯨꯕꯝ ꯃꯨꯟꯅꯕꯗ ꯑꯩꯕꯨ ꯍꯤꯡꯆꯥꯕ ꯑꯣꯜꯍꯟꯕꯤꯔꯦ ꯑꯦ ꯑꯁꯦꯡꯕꯒꯤ ꯏꯕꯨꯡꯁꯦ ꯍꯤꯡꯆꯥꯕꯔꯣ ꯍꯥꯏꯁꯤꯕꯣ ꯑꯣꯟꯊꯣꯛꯅꯗꯤ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯃꯥꯅꯤ ꯑꯩ ꯍꯤꯡꯆꯥꯕꯅꯤ ꯍꯩꯃꯥ ꯃꯤꯁꯨ ꯆꯥꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯄꯗ ꯅꯣꯡꯃꯇ ꯃꯤꯗꯤ ꯆꯥꯈꯤꯕ ꯂꯩꯇꯦ ꯐꯔꯦꯁꯦ ꯅꯪꯕꯨ ꯃꯄꯥꯟꯗ ꯁꯝꯃꯒ ꯄꯨꯊꯣꯛꯄꯤꯒꯦ ꯊꯥꯕꯜ ꯃꯉꯥꯜ ꯌꯦꯡꯂꯨꯁꯤ ꯑꯦ ꯃꯤꯠ ꯇꯥꯡꯕꯤ ꯑꯩꯉꯣꯟꯗꯕꯨ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯈꯦꯠꯅꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯩꯗꯤ ꯅꯣꯡꯃꯇꯁꯨ ꯌꯦꯡꯉꯛꯇꯦ ꯂꯥꯎ ꯑꯩ ꯁꯝꯕꯤꯒꯦ ꯊꯥꯕꯜꯒꯤ ꯃꯉꯥꯜꯒ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯒ ꯌꯥꯝꯅ ꯈꯦꯠꯅꯕꯅꯤ ꯃꯗꯨ ꯇꯥꯛꯄꯤꯒꯦ ꯂꯥꯎ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯖꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯕꯨ ꯁꯨꯔꯨꯡꯒꯤ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯇꯨꯅ
ꯊꯥꯕꯜ ꯃꯉꯥꯜ ꯌꯦꯡꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ꯫ ꯊꯃꯣꯏꯗ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯗ꯭ꯔꯤꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯕꯒꯨꯝꯅ ꯇꯧꯏ꯫ ꯑꯣ, ꯃꯤꯠ ꯎꯗ꯭ꯔꯕꯁꯨ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯍꯛꯆꯥꯡꯗ ꯊꯦꯡꯂꯛꯄꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯥꯎꯔꯤ꯫ ꯃꯤꯠꯁꯦ ꯎꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯅꯤ꯫ ꯑꯩꯒꯤ ꯃꯤꯠꯁꯦ ꯎꯕꯒꯤ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯕꯁꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯤ ꯍꯦꯛꯇ ꯇꯥꯔꯛꯏ꯫ ꯄꯨꯟꯁꯤꯁꯤꯕꯨ ꯀꯗꯣꯝꯗ ꯊꯣꯛꯑꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯍꯣꯏ, ꯑꯩ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯗꯤ, ꯑꯗꯨꯕꯨ ꯑꯩꯅ ꯀꯣꯅꯨꯡꯗ ꯂꯩꯔꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯗꯤ ꯉꯁꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯎꯃꯪ ꯑꯁꯤꯗ ꯂꯩꯕ ꯑꯁꯤꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯜꯂꯤ ꯅꯨꯡꯉꯥꯏꯕ꯫ ꯅꯣꯡꯃꯇ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯕꯅꯤ ꯏꯄꯥꯒꯤ ꯃꯐꯝꯗꯒꯤ ꯐꯥꯎꯕ꯫ ꯍꯣꯏ, ꯖꯒꯣꯏ ꯇꯝꯕꯤꯕ ꯏꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯆꯥꯛ ꯍꯦꯛ ꯄꯤꯕ ꯏꯇꯥꯗꯨꯒ꯫ ꯈꯪꯗ꯭ꯔꯦꯗ, ꯑꯗꯣ ꯏꯕꯨꯡ, ꯃꯤꯋꯥ ꯃꯩꯁꯥꯁꯨ ꯑꯃꯠꯇ ꯂꯥꯡꯗ꯭ꯔꯤ꯫ ꯑꯩ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯒꯦ ꯌꯥꯔꯔꯣꯏꯗ꯭ꯔꯣ? ꯑꯩ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅꯤꯡꯗ꯭ꯔꯦ, ꯌꯥꯝ ꯋꯥꯏꯌꯦ꯫ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤꯕꯨ ꯅꯪꯕꯨ ꯍꯩꯅꯔꯤꯕ꯭ꯔꯣ? ꯈꯔ ꯂꯩꯔꯗꯤ ꯇꯨꯃꯤꯟꯅ ꯆꯦꯟꯈꯤꯒꯦ ꯍꯥꯏꯔꯗꯧꯅꯤ꯫ ꯄꯨꯛꯅꯤꯡ ꯋꯥꯈꯜꯅꯕꯨ ꯅꯨꯡꯉꯥꯏꯔꯗꯤ ꯀꯩꯝ ꯈꯟꯗꯦ꯫ ꯑꯁ, ꯍꯣꯏꯗ, ꯑꯩꯅ ꯊꯣꯛꯄ ꯃꯐꯝ ꯑꯃꯗ ꯆꯠꯂꯒ ꯁꯤꯕ꯭ꯔꯥ ꯆꯪꯕ꯭ꯔꯥ ꯑꯩꯅ ꯊꯣꯛꯄ ꯍꯤꯡꯂꯨꯕꯅ ꯐꯔꯦ꯫ ꯃꯤꯇꯥꯡꯕꯤ ꯑꯩꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯌꯦꯠꯄ ꯄꯥꯝꯗꯦ꯫ ꯑꯩꯅ ꯊꯣꯛꯄ ꯑꯃ ꯆꯠꯈꯤꯕꯅ ꯐꯔꯦ꯫ ꯃꯇꯨꯡꯗꯗꯤꯅꯦ, ꯁꯤꯕꯒꯤ ꯋꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯅꯨ꯫ ꯑꯩ ꯅꯪꯕు ꯃꯐꯝꯁꯤꯗꯒꯤ ꯆꯠꯂꯣ ꯍꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯔꯣꯏ꯫ ꯅꯪꯕꯨ ꯊꯤꯕ ꯃꯤ ꯂꯥꯛꯂꯕꯁꯨ ꯅꯪꯕꯨ ꯆꯠꯍꯜꯂꯔꯣꯏ꯫ ꯅꯪꯕꯨ ꯆꯦꯠꯅ ꯂꯣꯠꯁꯤꯟꯗꯨꯅ ꯑꯗꯨꯝ ꯊꯝꯃꯅꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯗꯨꯕꯣ? ꯑꯩꯁꯦ ꯁꯥꯍꯤꯡ ꯆꯥꯕꯅꯤ ꯍꯥꯏꯕꯁꯤ ꯍꯦꯛ ꯀꯥꯎꯊꯣꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯀꯩꯒꯤꯅꯣ ꯂꯣꯠꯂꯒ ꯊꯝꯗꯣꯏꯁꯤꯅ? ꯍꯤꯡꯆꯥꯕꯗꯣ ꯉꯥꯏꯍꯥꯛ ꯈꯨꯝꯐꯝ ꯈꯪꯗꯦ ꯇꯨꯃꯤꯟ ꯂꯩ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯌꯥꯝꯅ ꯂꯩꯖꯅꯤꯡꯕꯗꯨꯗ ꯍꯥꯏꯕꯅꯤꯗ꯫ ꯅꯪꯅ ꯄꯥꯝꯗ꯭ꯔꯗꯤ ꯑꯗꯨꯝ ꯆꯠꯆꯈꯣ꯫ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯅ ꯇꯜꯂꯦ, ꯑꯩ ꯆꯠꯅꯤꯡꯗꯦ, ꯑꯩꯗꯤ ꯁꯤ ꯁꯨꯝ ꯂꯩꯅꯤ꯫ ꯀꯩꯅꯣꯝꯃ ꯍꯪꯒꯦ? ꯍꯪꯉꯣ꯫ ꯊꯥꯕꯜ ꯃꯉꯥꯜꯁꯦ ꯌꯦꯡꯕꯗ ꯐꯖꯕ꯭ꯔꯥ? ꯌꯥꯝ ꯐꯖꯩ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯉꯥꯜ ꯑꯁꯤ ꯎꯕꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯏꯪꯉꯤ꯫ ꯅꯍꯥꯟ ꯃꯈꯩ ꯑꯩꯗꯤ ꯅꯤꯡꯉꯝꯗꯕ ꯃꯩꯆꯥꯛ ꯃꯌꯥꯝꯅ ꯌꯣꯝꯂꯕ ꯍꯛꯆꯥꯡꯁꯦ ꯊꯥꯕꯜ ꯃꯉꯥꯜ ꯌꯦꯡꯂꯒ ꯏꯊꯟꯇ ꯄꯣꯊꯥꯔꯤꯕꯅꯤ꯫ ꯑꯩꯁꯨ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯐꯪꯉꯔꯣꯏ꯫ ꯏꯕꯨꯡꯒꯤ ꯂꯃꯟ ꯌꯥꯝ ꯊꯣꯜꯂꯦ꯫ ꯑꯩꯅ ꯉꯝꯕ ꯃꯇꯦꯡꯗꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯣ ꯑꯩ ꯖꯒꯣꯏ ꯃꯇꯦꯛ ꯑꯃ ꯁꯥꯒꯦ, ꯏꯕꯨꯡꯒꯤ ꯃꯐꯝꯗ ꯎꯠꯆꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯗꯨ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯂꯦ꯫ ꯊꯥꯕꯜꯒꯤ ꯃꯦꯡꯂꯕ ꯃꯉꯥꯜ ꯑꯗꯨꯒ ꯅꯤꯡꯊꯤꯖꯔꯕ ꯃꯖꯥꯏꯕꯦꯝꯃꯒꯤ ꯁꯥꯑꯣꯡ ꯁꯕꯥꯟ ꯑꯗꯨꯒ ꯁꯥꯔꯛꯄ ꯖꯒꯣꯏ ꯑꯗꯨꯗꯗꯤ ꯍꯤꯡꯆꯥꯕꯗꯨ ꯅꯍꯥꯟꯋꯥꯏ ꯏꯟꯈꯠꯂꯛꯄ ꯄꯥꯈꯪ ꯃꯆꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯕꯣꯏ ꯈꯜꯂꯤ꯫ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯇꯧꯔꯤꯁꯤꯕꯣ? ꯅꯠꯇꯦ, ꯑꯩꯁꯦ ꯎꯃꯪ ꯑꯁꯤꯗ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯇꯣ ꯑꯃꯠꯇ ꯆꯪꯉꯛꯄꯗ ꯑꯀꯤ ꯑꯈꯪ ꯄꯤꯗꯨꯅ ꯑꯗꯨꯝ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯂꯥꯛꯂꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯔꯤꯕ ꯑꯣꯟꯅ ꯇꯩꯅꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯁꯨꯝ ꯋꯥꯈꯜ ꯈꯜꯂꯝꯕꯗꯒꯤ ꯇꯞꯅ ꯁꯣꯟꯕꯗꯨ ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯅ ꯇꯥꯔꯝꯃꯤ꯫ ꯌꯥꯝ ꯐꯖꯩ, ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯈ꯭ꯔꯦ꯫ ꯊꯥꯕꯜꯒꯤ ꯃꯉꯥꯜꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯒꯨꯜ ꯍꯥꯞꯄꯤ꯫ ꯑꯗꯨꯗꯤ ꯖꯒꯣꯏꯗꯣ ꯑꯃꯨꯛꯀ ꯁꯥꯔꯛꯈꯣꯔꯥ? ꯍꯌꯦꯡ ꯁꯥꯔꯣ, ꯅꯪ ꯋꯥꯔꯝꯃꯅꯤ, ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯌꯥꯏꯁꯅꯥꯅ, ꯏꯕꯨꯡꯒꯤ ꯄꯣꯊꯥꯐꯝ ꯁꯨꯔꯨꯡꯁꯦ ꯑꯩꯅ ꯑꯗꯨꯝ ꯂꯩꯔꯦ꯫ ꯏꯕꯨꯡꯗꯤ ꯀꯗꯥꯏꯗ ꯄꯣꯊꯥꯔꯤꯅꯣ? ꯍꯤꯡꯆꯥꯕꯗꯨꯅ ꯅꯣꯛꯂꯒ, ꯑꯩꯗꯤ ꯍꯤꯡꯆꯥꯕꯅꯤꯅ ꯂꯩꯐꯝ ꯋꯥꯠꯇꯦ꯫ ꯐꯔꯦ, ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯍꯧꯔꯣꯀꯣ꯫ ꯍꯌꯦꯡꯗꯤ ꯖꯒꯣꯏ ꯀꯨꯏꯅ ꯁꯥꯗꯣꯏꯅꯤ, ꯐꯖꯅ ꯄꯣꯊꯥꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯤꯡꯆꯥꯕꯗꯨ ꯁꯨꯔꯨꯡꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ꯫ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯃꯗ ꯇꯨꯃꯤꯟꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯤꯕꯨ ꯀꯩꯗꯧꯔꯒꯦ? ꯃꯥꯒꯤ ꯐꯖꯕꯗ ꯉꯥꯎꯕꯈꯛ ꯅꯠꯇꯦ, ꯃꯥꯒꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯃꯇꯧ ꯑꯁꯤꯗ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯃꯄꯣꯛ ꯇꯔꯦꯠꯂꯛ ꯍꯤꯡꯆꯥꯕ ꯑꯣꯏꯗꯨꯅ ꯅꯥꯏꯇꯣꯝ ꯍꯤꯡꯒꯠꯂꯕ ꯄꯨꯟꯁꯤꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯕꯁꯤꯕꯨ ꯑꯣꯏꯊꯣꯛꯀꯗ꯭ꯔꯅꯤ? ꯊꯥꯖꯗꯦꯗ꯫ ꯑꯣꯖꯥ ꯃꯥꯏꯕꯅꯗꯤ ꯅꯣꯡꯃ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯨꯄꯤ ꯑꯃ ꯂꯥꯛꯀꯅꯤ꯫ ꯑꯩꯅ ꯍꯥꯠꯅꯤꯡꯕ ꯐꯥꯎꯔꯣꯏ꯫ ꯃꯍꯥꯛ ꯂꯥꯛꯂꯕꯗꯤ ꯑꯩ ꯑꯃꯗꯤ ꯄꯨꯝꯅꯃꯛ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯟꯒꯅꯤ ꯍꯥꯏꯕꯗꯣ ꯆꯨꯝꯒꯗꯧꯔꯤꯕ꯭ꯔꯅꯦ? ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯣꯝꯗ ꯅꯤꯡꯊꯧ ꯂꯥꯡꯂꯝꯕꯒꯤ ꯀꯣꯅꯨꯡ ꯑꯗꯨ
ꯂꯨꯈꯣꯏꯅ ꯀꯩꯊꯦꯜ ꯀꯥꯔꯨꯔꯒ ꯍꯜꯂꯛꯄꯗ ꯂꯩꯃ ꯊꯝꯕꯥꯜꯅ ꯄꯥꯎ ꯇꯝꯂꯤ ꯁꯣꯔ ꯊꯕꯦ ꯍꯣꯜꯂꯒ ꯏꯃꯥ ꯏꯕꯦꯝꯃ ꯑꯩ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯆꯦꯜꯂꯛꯂꯤꯕꯅꯤ ꯄꯣꯠ ꯆꯩꯒ ꯑꯝꯇ ꯂꯩꯔꯛꯇ꯭ꯔꯦ ꯍꯩꯃꯥ ꯂꯨꯈꯣꯏ ꯀꯔꯤ ꯑꯔꯨꯕ ꯄꯥꯎ ꯂꯩꯔꯒꯦ ꯁꯠ ꯇꯝꯃꯨ ꯏꯃꯥ ꯏꯕꯦꯝꯃ ꯂꯩꯕꯥꯛ ꯃꯌꯥꯝꯁꯤꯅ ꯃꯆꯤꯗ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥ ꯏꯕꯦꯝꯃ ꯑꯅꯤꯁꯤꯕꯨ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯅꯍꯧꯔꯤ ꯂꯩꯃ ꯑꯅꯤꯗꯨ ꯆꯞꯄꯨ ꯃꯥꯟꯅꯅ ꯈꯨꯝꯂꯛꯏ ꯑꯦ ꯀꯔꯤꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯗꯣ ꯃꯥꯡꯈ꯭ꯔꯦ ꯈꯪꯂꯕ ꯐꯥꯎꯕꯗ ꯅꯣꯡꯃꯇ ꯊꯤꯗꯦ ꯑꯄꯣꯛꯄ ꯃꯆꯥ ꯅꯠꯇꯕꯅꯤꯅ ꯍꯥꯏꯗꯅ ꯆꯥꯎꯈ꯭ꯔꯕ ꯀꯩꯊꯦꯜꯗ ꯃꯆꯤ ꯉꯥꯡꯅꯕꯗꯣ ꯑꯗꯨꯅ ꯄꯨꯛꯅꯤꯡ ꯅꯤꯟꯈ꯭ꯔꯦ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯅꯤꯡꯊꯧ ꯂꯥꯡꯉꯝꯕꯁꯨ ꯍꯦꯛ ꯇꯥꯔꯝꯃꯤ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯁꯥꯎꯔꯞꯅ ꯃꯊꯧ ꯂꯩꯇꯕ ꯀꯅꯥꯅꯣ ꯉꯁꯤꯗꯤ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯂꯣꯏꯅ ꯐꯪꯍꯟꯒꯦ ꯈꯪꯒꯅꯤ ꯎꯃꯪ ꯑꯗꯨꯗ ꯆꯪꯈ꯭ꯔꯕꯗꯤ ꯅꯨꯄꯤ ꯑꯃꯠꯇ ꯍꯤꯡꯗꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯐꯪꯂꯔꯣꯏꯗꯕ ꯑꯗꯨꯗ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯀꯔꯤ ꯀꯥꯟꯅꯒꯅꯤ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯍꯩꯂꯨꯈꯣꯏ ꯂꯥꯎ ꯃꯤꯁꯤꯡ ꯑꯗꯣ ꯀꯅꯥꯅꯣ ꯃꯁꯛ ꯇꯥꯛꯎ ꯂꯥꯎ ꯍꯩꯃꯥ ꯏꯅꯤꯡꯊꯧ ꯑꯝꯇ ꯇꯞꯊꯕꯤꯈꯨ ꯃꯗꯨꯝꯅ ꯇꯧꯕꯗꯨꯗꯤꯅꯦ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯔꯔꯣꯏ ꯐꯖꯐꯝ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯑꯃꯨꯛꯇ ꯇꯞꯊꯕꯤꯌꯨ ꯍꯥꯏꯕ ꯂꯨꯈꯣꯏꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯣꯏ ꯈꯔꯅ ꯍꯥꯏꯕꯗꯗꯤ ꯃꯖꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯗꯣ ꯃꯔꯛꯇ ꯎꯃꯪꯒꯤ ꯃꯐꯝꯗ ꯆꯠꯄꯁꯨ ꯎꯏ ꯍꯥꯏꯅ ꯍꯥꯏꯅꯍꯧꯏ ꯋꯥꯊꯤ ꯋꯥꯔꯦꯝꯅꯤ ꯁꯤꯈ꯭ꯔꯕ ꯃꯤꯒꯤ ꯚꯨꯠꯇꯨ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯈꯔ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯂꯥꯡꯉꯝꯕꯅ ꯃꯥꯒꯤ ꯀꯣꯅꯨꯡꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡꯕꯨ ꯋꯥ ꯇꯥꯅꯅꯕ ꯄꯨꯜꯂꯝꯃꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ ꯑꯉꯝ ꯑꯊꯧ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯀꯧꯖꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ 2 ꯂꯩꯔꯤꯕꯁꯦ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯃꯇꯝ ꯌꯧꯔꯛꯂꯦ ꯑꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯑꯃꯃꯝ ꯄꯤꯕ ꯉꯝꯕ ꯃꯤꯗ ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯈꯨꯗꯣꯜ ꯄꯤꯒꯅꯤ ꯑꯩꯅ ꯈꯔ ꯀꯜꯂꯤꯉꯩꯁꯤꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯁꯤꯗ ꯅꯈꯣꯏꯅ ꯅꯨꯄꯥ 2 ꯊꯤꯔꯛꯀꯗꯕꯅꯤ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯑꯉꯝ ꯑꯊꯧ ꯃꯌꯥꯝ ꯑꯗꯨꯗ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯃꯤ ꯋꯥ ꯈꯟꯅꯕꯗꯨ ꯂꯣꯏꯈ꯭ꯔꯦ ꯅꯤꯡꯊꯧꯁꯨ ꯆꯠꯈ꯭ꯔꯦ ꯑꯉꯝ ꯑꯊꯧꯁꯤꯡꯗꯨ ꯃꯥꯒꯤ ꯀꯥꯡꯂꯨꯞ ꯈꯥꯏꯗꯣꯛꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯖꯥ ꯏꯕꯦꯝꯃ ꯁꯅꯥꯔꯩ ꯑꯃꯗꯤ ꯃꯖꯥ ꯏꯕꯦꯝꯃ ꯂꯦꯝꯕꯤꯁꯅꯥ ꯏꯀꯥꯏ ꯏꯀꯤ ꯈꯪꯗꯦ ꯑꯉꯝ ꯑꯊꯧ ꯈꯔꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯕ ꯊꯤꯔꯛꯑꯣ ꯍꯥꯏꯗꯤꯅꯦ ꯀꯨꯆꯨ ꯀꯨꯃꯦꯟ ꯂꯪꯕ ꯋꯥꯡ ꯆꯥꯎꯕ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯄꯥ ꯃꯥꯟꯕ ꯏꯅꯥꯛ ꯌꯥꯝ ꯈꯨꯟꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯆꯥꯁꯨ ꯑꯣꯏꯒꯗꯕ ꯃꯖꯥ ꯏꯕꯦꯝꯃ ꯁꯅꯥꯔꯩꯅꯁꯨ ꯀꯩꯅꯣ ꯏꯆꯦ ꯑꯗꯨꯗꯤ ꯑꯩꯅ ꯄꯥꯝꯃꯤꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯁꯨꯝ ꯍꯥꯏꯈ꯭ꯔꯒ ꯌꯥꯔꯕꯗꯨꯕꯨ ꯅꯊꯟꯇꯒꯤꯒ ꯍꯥꯏ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦꯕꯣ ꯂꯦꯝꯕꯤꯁꯅꯥ ꯅꯣꯛꯂꯒ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯄꯥꯝꯕ ꯅꯨꯄꯥꯒꯤ ꯃꯒꯨꯟꯁꯤꯡꯁꯦ ꯃꯗꯨ ꯈꯪꯅ ꯅꯈꯣꯏꯅ ꯊꯤꯒꯗꯕ ꯐꯝꯅꯥꯏꯕꯁꯤꯡꯗꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯁꯥꯎꯅꯤꯡꯂꯕꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯃꯖꯥ ꯏꯕꯦꯝꯃ ꯈꯪꯖꯔꯤ ꯐꯝꯅꯥꯏꯕ ꯑꯍꯜ ꯑꯃꯅ ꯃꯈꯣꯏ ꯐꯝꯅꯥꯏꯕꯁꯤꯡ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯦ ꯑꯩꯒꯤ ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯌꯨ ꯆꯥꯛꯂꯦꯟ ꯃꯆꯥ ꯑꯃ ꯁꯤꯟꯖꯔꯤ ꯀꯨꯏꯔꯦ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯁꯤꯗ ꯑꯩꯈꯣই ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯗꯕ ꯃꯌꯥꯝꯗꯨꯁꯨ ꯍꯔꯥꯎ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯅꯔꯤ ꯁꯣꯝꯗꯁꯨ ꯃꯖꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯗꯣ ꯍꯤꯡꯆꯥꯕꯅ ꯀꯗꯥꯏꯗꯅꯣ ꯃꯐꯝ ꯑꯃꯗ ꯃꯥꯕꯨ ꯁꯝꯗꯨꯅ ꯄꯨꯕꯤꯔꯛꯏ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯐꯝꯃꯨꯀꯣ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝꯃ ꯄꯤꯒꯦ ꯀꯩ ꯄꯤꯗꯣꯏꯅꯣ ꯀꯔꯤ ꯃꯥꯜꯂꯦ ꯃꯖꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯈꯜꯂꯒ ꯍꯩ ꯑꯍꯥꯎꯕ ꯅꯠꯇ꯭ꯔꯒ ꯉꯥ ꯑꯔꯧꯕ ꯑꯍꯥꯎꯕ ꯑꯝꯇ ꯅꯠꯇꯦ ꯁꯦ ꯅꯈꯨꯠꯇꯣ ꯇꯤꯡꯊꯣꯛꯑꯣ ꯑꯩꯅ ꯄꯤꯔꯤꯕ ꯄꯣꯠꯁꯛꯁꯦ ꯃꯁꯤ ꯆꯥꯁꯤꯜꯂꯨꯀꯣ ꯇꯨꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯁꯥꯏꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯖꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯗ ꯄꯤꯔꯝꯃꯤ ꯃꯖꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯒꯤ ꯈꯨꯕꯥꯛꯇ ꯄꯣꯠꯁꯛ ꯑꯗꯨ ꯊꯝꯂꯛꯄ ꯃꯇꯝꯗ ꯏꯁꯤꯡꯒꯨꯝꯅ ꯏꯪ ꯂꯥꯎꯏ ꯏꯁꯤꯡꯒꯨꯝꯅ ꯈꯨꯠꯇꯒꯤ ꯅꯥꯟꯊꯈꯤꯒꯦ ꯍꯥꯏꯅ ꯇꯧꯔꯛꯏ ꯃꯖꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯅ ꯄꯣꯠꯁꯛ ꯑꯗꯨ ꯆꯥꯁꯤꯜꯂꯒ ꯁꯥꯏꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯁꯠ ꯂꯥꯎꯅ ꯇꯨꯝꯈꯤꯗꯧꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯇꯨꯝꯁꯨ ꯇꯨꯝꯗꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯏ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯁꯥꯏꯔꯕ ꯃꯇꯨꯡꯗ ꯄꯨꯡꯇꯨꯝꯅ ꯌꯣꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯖꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄꯒꯨꯝꯅ ꯇꯧꯏ ꯌꯥꯏꯁꯅꯥꯅ ꯇꯞꯅ ꯀꯩꯅꯣ ꯑꯩꯒꯤ ꯃꯤꯠꯁꯦ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯅ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯣ ꯇꯧꯔꯤꯁꯤꯕꯣ ꯇꯥꯏꯕꯪꯅꯤ
ꯃꯪꯅꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯑꯣꯏꯔꯕ ꯍꯤꯡꯆꯥꯕ ꯑꯩꯁꯦ ꯎꯕꯗ ꯅꯪꯁꯦ ꯈꯪꯗꯨꯅ ꯅꯌꯨꯝ ꯌꯧꯅ ꯆꯦꯟꯈ꯭ꯔꯗꯕꯅꯤ꯫ ꯃꯖꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯅ ꯉꯛꯅ ꯑꯁꯦꯡꯕꯒꯤ ꯑꯩꯁꯦ ꯃꯤꯠ ꯎꯗꯣꯔꯕꯣ? ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯈꯪꯉꯅꯤ ꯀꯨꯏꯗꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯥꯏꯁꯅꯥ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯑꯣꯏꯗ꯭ꯔꯤꯕ ꯃꯑꯣꯡꯅꯤ꯫ ꯅꯍꯥꯃꯈꯩ ꯑꯃꯝꯕꯒꯤ ꯇꯥꯏꯕꯪꯗ ꯂꯩꯗꯨꯅ ꯑꯃꯝꯕ ꯑꯉꯥꯟꯕ ꯃꯁꯛ ꯈꯪꯖꯗꯅ ꯍꯤꯡꯂꯝꯕ ꯄꯨꯟꯁꯤ ꯑꯗꯨ ꯉꯁꯤꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯎꯕꯒꯤ ꯄꯥꯡꯒꯜ ꯌꯥꯎꯔꯤ꯫ ꯃꯖꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥ ꯃꯁꯥ ꯑꯗꯨ ꯍꯔꯥꯎꯃꯟꯕꯅ ꯃꯁꯥꯗꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ꯫ ꯅꯤꯡꯊꯤꯖꯔꯕ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡ ꯑꯗꯨ ꯀꯣꯌꯦꯡ ꯌꯦꯡꯂꯒ ꯍꯤꯡꯆꯥꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯒꯤ ꯃꯥꯏꯊꯣꯡꯗ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯍꯤꯡꯆꯥꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯇꯞꯅ, ꯀꯩꯅꯣ? ꯑꯩꯕꯨ ꯎꯕꯗ ꯑꯀꯤꯕ ꯑꯝꯇ ꯐꯥꯎꯗꯕ꯭ꯔꯥ? ꯀꯔꯤꯒꯤ ꯑꯀꯤꯕ ꯐꯥꯎꯗꯣꯏꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯒꯤ ꯇꯝꯊꯤꯕ ꯁꯛꯁꯦ ꯅꯪ ꯎꯔꯕ ꯅꯠꯇ꯭ꯔꯣ? ꯃꯖꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯃꯨꯟꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯃꯁꯥ ꯄꯨꯝꯕ, ꯃꯨꯁꯨꯛ ꯃꯨꯕ, ꯖꯨꯝ ꯖꯨꯝ ꯂꯥꯎꯕ ꯁꯝ ꯉꯥꯛꯇꯅꯤ꯫ ꯋꯥꯡ ꯆꯥꯎꯏ ꯍꯤꯡꯆꯥꯕꯗꯨ, ꯃꯃꯤꯠꯇꯨ ꯈꯛꯇꯅꯤ, ꯑꯗꯨꯁꯨ ꯃꯨꯁꯨꯛ ꯃꯨꯟꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯇꯞꯅ ꯍꯪꯂꯛꯏ, ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯕꯨ ꯑꯀꯤꯕ ꯐꯥꯎꯗ꯭ꯔꯤꯕ꯭ꯔꯥ? ꯃꯖꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯤꯠꯇꯒꯤ ꯄꯤꯁꯨ ꯇꯥꯕꯒꯨꯝꯅ ꯇꯧꯏ꯫ ꯄꯨꯟꯁꯤꯁꯤꯗ ꯃꯤꯑꯣꯏꯕ ꯍꯥꯏꯕꯗꯨꯒꯤ ꯁꯛꯇꯝ ꯑꯃꯨꯛꯇꯁꯨ ꯎꯗ꯭ꯔꯤ꯫ ꯍꯣꯏ, ꯑꯩ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯆꯥꯎꯔꯛꯏ, ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯒ ꯁꯛꯆꯨ ꯃꯥꯟꯅꯗꯕ ꯏꯕꯨꯡꯒꯤ ꯃꯐꯝꯗꯒꯤ ꯐꯪꯂꯤꯕ ꯃꯤꯅꯨꯡꯁꯤ ꯑꯁꯤꯅꯔ ꯈꯪꯗꯦ, ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯑꯀꯤꯕ ꯑꯃꯠꯇ ꯐꯥꯎ ꯍꯥꯏꯕ ꯌꯥꯗꯦ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯗꯨꯕꯨ ꯀꯔꯝ ꯍꯥꯏꯅ ꯇꯧꯒꯦ? ꯃꯤꯑꯣꯏꯕ ꯍꯥꯏꯕꯗꯨꯗꯤ ꯅꯪꯅꯤ, ꯅꯪ ꯅꯁꯥꯗ ꯌꯦꯡꯖꯧ꯫ ꯑꯩꯁꯦ ꯃꯤꯠ ꯎꯔꯕꯀꯣ? ꯃꯪꯗꯤ ꯅꯠꯇꯦꯀꯣ? ꯏꯕꯨꯡꯁꯦ, ꯀꯩꯅꯣ ꯑꯩꯒꯤ ꯃꯤꯠꯁꯤꯕꯨ ꯀꯔꯝꯅ ꯎꯔꯤꯕꯅꯣ? ꯑꯩ ꯇꯥꯏꯕꯪꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯦ ꯃꯄꯣꯛ 3ꯂꯛ ꯁꯨꯔꯤ꯫ ꯑꯩꯗꯤ ꯂꯥꯏ ꯑꯣꯏꯔꯕꯅꯤ꯫ ꯅꯪꯒꯤ ꯃꯤꯠ ꯎꯍꯟꯕ ꯍꯥꯏꯕꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ꯫ ꯑꯩꯅ ꯉꯝꯗꯕ ꯍꯥꯏꯕꯕꯨ ꯏꯔꯥꯜ ꯁꯨꯛꯂꯩ ꯂꯩꯇꯕ ꯑꯩ ꯑꯁꯤꯅ ꯍꯤꯡꯆꯥꯕ ꯑꯣꯜꯍꯟꯕꯤꯗꯨꯅ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤ ꯊꯝꯕꯤꯔꯤ꯫ ꯑꯃꯨꯛ ꯍꯟꯅ ꯃꯤ ꯑꯣꯟꯊꯣꯛꯄ ꯉꯝꯗꯕ ꯃꯁꯤ ꯈꯛꯇ ꯉꯥꯏꯔꯦ꯫ ꯑꯦ, ꯀꯩꯒꯤ ꯉꯝꯗ꯭ꯔꯤꯅꯣ? ꯃꯇꯝ ꯋꯥꯠꯂꯤ ꯃꯥꯜꯂꯤ꯫ ꯃꯇꯝ ꯌꯧꯔꯛꯑꯗꯤ ꯉꯝꯕ ꯌꯥꯏ꯫ ꯌꯥꯔꯦ ꯇꯣꯛꯑꯁꯤ꯫ ꯑꯇꯣꯞꯄ ꯐꯖꯕ ꯂꯩ ꯌꯥꯝꯅ ꯍꯧꯕ ꯃꯐꯝ ꯌꯦꯡꯉꯨꯁꯤ꯫ ꯂꯥꯛꯑꯣ ꯆꯠꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯖꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯗꯣ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯈꯨꯠ ꯁꯝꯗꯨꯅ ꯄꯨꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠ ꯑꯅꯤꯃꯛ ꯇꯤꯡꯊꯣꯛꯇꯨꯅ ꯍꯤꯡꯆꯥꯕꯗ ꯄꯤꯁꯤꯜꯂꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯋꯥꯈꯜ ꯑꯣꯏꯍꯧꯗꯕꯗꯒꯤ ꯃꯈꯨꯠ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯁꯝꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯈꯔ ꯆꯠꯂꯒ ꯃꯖꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯗꯣ ꯄꯥꯞ ꯂꯥꯛꯑ ꯃꯥꯜꯂꯦ꯫ ꯍꯩꯃꯥ, ꯑꯩꯁꯦ ꯃꯤꯠ ꯎꯔꯦꯀꯣ? ꯑꯩꯗꯤ ꯀꯥꯎꯊꯣꯛꯎꯔꯦ꯫ ꯑꯦ, ꯍꯣꯏꯅꯦ꯫ ꯃꯐꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯃꯆꯨ ꯃꯆꯨꯒꯤ ꯂꯩ ꯃꯈꯜ ꯃꯈꯜꯅꯤ꯫ ꯃꯈꯜ ꯃꯈꯜꯒꯤ ꯃꯍꯩ ꯄꯥꯟꯕ ꯎꯖꯥꯎ ꯀꯌꯥꯅꯤ ꯍꯧꯔꯤꯕ ꯃꯖꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯒꯤ ꯃꯐꯝꯗꯗꯤ ꯃꯄꯨꯟꯁꯤꯒꯤ ꯎꯔꯛꯇ꯭ꯔꯕꯅꯤ꯫ ꯑꯅꯧꯕ ꯉꯥꯛꯇꯅꯤ ꯃꯥꯒꯤ ꯃꯐꯝꯗꯗꯤ꯫ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯩ꯫ ꯐꯖꯕ ꯊꯤꯕ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯄꯨꯟꯁꯤꯅꯤ꯫ ꯑꯣ, ꯃꯆꯨ ꯃꯆꯨꯒꯤ ꯂꯩꯔꯥꯡ ꯍꯥꯏꯕꯗꯨ ꯁꯤ ꯑꯣꯏꯔꯦꯀꯣ? ꯀꯩꯒꯤꯅꯣ ꯑꯩꯅ ꯉꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯀꯞꯅꯤꯡꯉꯤꯁꯤꯕꯣ? ꯍꯤꯡꯆꯥꯕꯗꯨꯗꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯎꯃꯪ ꯑꯗꯨꯗ ꯂꯩꯕ ꯁꯥ ꯃꯆꯥꯁꯤꯡ ꯐꯥꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯌꯣꯡ ꯄꯨꯡꯀꯛ ꯆꯥꯎꯕ ꯑꯃ ꯇꯥꯞ ꯐꯥꯏ꯫ ꯃꯉꯛ ꯑꯗꯨ ꯂꯩꯊꯦꯛꯑꯒ ꯍꯦꯛꯇ ꯍꯥꯠꯂꯤ꯫ ꯍꯦꯛꯇ ꯒꯔꯧ ꯒꯔꯧ ꯍꯦꯛꯇ ꯁꯥꯏ꯫ ꯃꯇꯧ ꯑꯗꯨꯗ ꯃꯖꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯎꯔꯕ꯭ꯔꯥ? ꯑꯩꯅ ꯍꯥꯏꯁꯦ ꯍꯤꯡꯆꯥꯕꯅꯤ ꯍꯥꯏꯕꯗ ꯅꯪꯅ ꯊꯥꯖꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯎꯔꯝꯃꯅꯤ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯇꯨꯃꯤꯟꯅ ꯆꯦꯟꯈ꯭ꯔꯅꯤ ꯅꯪ꯫ ꯑꯩ ꯈꯪꯉꯤ ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯣ꯫ ꯏꯁ, ꯅꯁꯝ ꯃꯌꯥꯝꯗꯣ ꯂꯣꯏ ꯐꯣꯏꯗꯠꯂꯨꯔꯥ? ꯂꯥꯏ ꯑꯣꯏꯔꯒ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯐꯥꯎ ꯈꯪꯗꯕ? ꯑꯦ, ꯃꯤꯠꯁꯨ ꯎꯔꯛꯇꯦ, ꯑꯗꯨꯒ ꯁꯝ ꯐꯣꯏꯕꯗꯨꯅ ꯀꯗꯥꯏꯗꯒꯤ ꯇꯝꯃꯨꯔꯤꯕ? ꯍꯣ, ꯑꯩꯅ ꯃꯤꯠ ꯇꯥꯡꯉꯤꯉꯩꯗꯅꯦ ꯃꯤꯅ ꯑꯩꯉꯣꯟꯗ ꯁꯝ ꯌꯥꯝꯅ ꯐꯣꯏꯔꯛꯏ, ꯑꯗꯨꯃꯥꯏꯅ ꯐꯣꯏꯗꯣꯏꯕ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯌꯥꯏꯁꯅꯥ ꯑꯗꯨ ꯍꯤꯡꯆꯥꯕ ꯑꯁꯤꯕꯨ ꯀꯤꯕ ꯁꯨꯐꯥꯎ ꯐꯥꯎꯗ꯭ꯔꯤꯕꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯐꯖ ꯐꯖꯕ ꯃꯐꯝꯗꯁꯨ ꯄꯨꯕꯤꯔꯝꯃꯤ ꯑꯃꯁꯨꯡ ꯑꯍꯥꯎ ꯑꯍꯥꯎꯕ ꯎꯍꯩ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯄꯤꯖꯕꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯨꯃꯤꯗꯥꯡꯗꯨ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨ ꯐꯝꯅꯥꯏꯕ ꯑꯍꯜꯒꯤ ꯌꯨꯝꯗ ꯌꯧꯅꯔꯛꯂꯦ꯫ ꯃꯌꯥꯝ ꯄꯨꯂꯞ ꯁꯨꯔꯕ ꯑꯗꯨꯗꯗꯤ ꯐꯝꯅꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯇꯞꯅ, ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯒꯦ꯫ ꯃꯖꯥ ꯏꯕꯦꯝꯃ ꯑꯅꯤꯒꯤ ꯅꯨꯄꯥ ꯊꯤꯕꯒꯤ ꯃꯇꯥꯡꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯑꯣꯡꯁꯤꯗ ꯊꯤꯁꯤ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯆꯩꯔꯥꯛ ꯄꯤꯔꯕꯁꯨ ꯑꯩꯉꯣꯟꯗ ꯊꯪꯖꯤꯟꯕꯤꯔꯛꯎ꯫
ꯑꯩꯅꯁꯨ ꯆꯨꯡꯊꯣꯔꯛꯀꯅꯤ꯫ ꯑꯗꯨꯛ ꯃꯤ ꯎꯁꯤꯠꯇꯕ ꯃꯈꯣꯏ ꯑꯅꯤꯒꯤꯗꯃꯛꯇꯕꯨ ꯀꯔꯤꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯅꯨꯄꯥ ꯊꯤꯒꯗꯧꯔꯤꯕꯅꯣ? ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝꯁꯤꯡ ꯑꯃꯗꯤ ꯏꯁꯥ ꯏꯁꯥꯒꯤ ꯂꯩꯀꯥꯏꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯂꯒ ꯈ꯭ꯋꯥꯏꯗꯒꯤ ꯁꯨꯅꯤꯡꯗꯕ ꯀꯇꯟ ꯅꯨꯄꯥ ꯑꯅꯤ ꯑꯣꯏꯅ ꯊꯤꯁꯤ꯫ ꯐꯪꯂꯕ ꯃꯇꯝꯗ ꯃꯈꯣꯏꯗꯁꯨ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯖꯤꯜꯂꯒ ꯃꯦꯟꯅꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯒꯤ ꯐꯤꯖꯣꯜ ꯁꯦꯠ ꯆꯥꯍꯟꯗꯨꯅ ꯂꯨꯍꯣꯡꯍꯟꯁꯤ꯫ ꯅꯤꯡꯊꯧꯅ ꯆꯩꯔꯥꯛ ꯄꯤꯕ ꯑꯗꯨꯗꯤ ꯑꯩ ꯁꯣꯏꯗꯅ ꯂꯧꯒꯅꯤ꯫ ꯑꯩꯗꯤ ꯑꯍꯜꯁꯨ ꯑꯣꯏꯔꯤ, ꯁꯤꯔꯕꯁꯨ ꯌꯥꯔꯦ, ꯑꯗꯨꯕꯨ ꯑꯗꯨꯛ ꯃꯤ ꯎꯁꯤꯠꯇꯕꯒꯤ ꯂꯃꯟꯗꯤ ꯄꯦꯟꯅ ꯈꯨꯝꯈꯤꯒꯅꯤ꯫ ꯑꯁꯨꯝ ꯍꯥꯏꯅꯕꯗꯨꯗ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯣꯏꯅ ꯌꯥꯅꯔꯦ꯫ ꯁꯨꯅꯤꯡꯗꯕ ꯀꯇꯟ ꯊꯤꯅꯕ ꯊꯧꯔꯥꯡ ꯂꯣꯏꯅ ꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛꯂꯦꯟꯗꯨꯃꯁꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯕꯨ ꯎꯃꯪꯗꯒꯤ ꯐꯖ ꯐꯖꯕ ꯃꯐꯝ ꯀꯌꯥ ꯁꯤꯟꯊꯨꯡꯅ ꯌꯦꯡꯍꯟꯕꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯅ ꯍꯪꯂꯛꯏ, ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯅꯪꯁꯦ ꯑꯩꯅ ꯆꯥꯊꯣꯛꯑꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕ ꯃꯤꯒꯤ ꯃꯈꯨꯠꯇ ꯁꯤꯕ ꯃꯤꯠꯁꯨ ꯎꯔꯤ꯫ ꯇꯦꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯅꯨꯡꯁꯤꯅ ꯊꯜꯂꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯖꯔꯤ꯫ ꯁꯤꯔꯕꯁꯨ ꯌꯥꯔꯦ, ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯤ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯁꯤꯕꯒꯤ ꯋꯥꯁꯦ ꯄꯜꯂꯛꯀꯅꯨ ꯍꯥꯏꯔꯒ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯎꯃꯪ ꯑꯗꯨ ꯁꯤꯟꯊꯨꯡꯅ ꯆꯠꯃꯤꯟꯅꯕ ꯑꯁꯤ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯕꯨ ꯃꯃꯜ ꯄꯤꯗꯨꯅ ꯂꯩꯈꯤꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯟꯗꯛꯀ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯤ ꯁꯨꯔꯦ ꯎꯕ꯫ ꯇꯨꯃꯤꯟꯅ ꯃꯆꯤ ꯑꯃꯗꯒꯤ ꯂꯨꯝꯗꯨꯅ ꯌꯦꯡꯂꯒ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯁꯨ ꯎꯔꯕ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ? ꯌꯦꯡꯉꯨꯅꯦ, ꯑꯩ ꯏꯊꯟꯇ ꯅꯠꯇꯦꯗꯅ꯫ ꯃꯁꯤ ꯕꯨꯠꯇꯤ ꯑꯣꯏꯔꯔꯣꯏ, ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯁꯨ ꯅꯠꯇꯦ, ꯅꯨꯃꯤꯗꯥꯡꯁꯨ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨ ꯊꯨꯅ ꯌꯥꯡꯅ ꯀꯣꯅꯨꯡ ꯇꯝꯅ ꯍꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ, ꯃꯁꯤꯒꯤ ꯄꯥꯎꯁꯦ ꯏꯇꯥꯎ ꯂꯥꯡꯉꯝꯕꯗ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯇꯝꯂꯨꯆꯣ꯫ ꯑꯩꯗꯤ ꯁꯣꯝꯗ ꯍꯤꯡꯆꯥꯕ ꯍꯥꯠꯅꯅꯕ ꯃꯥꯏꯕꯒ ꯑꯔꯨꯕ ꯋꯥ ꯇꯥꯟꯅꯍꯧꯔꯤ꯫ ꯑꯗꯨꯅ ꯌꯥꯔꯕꯗꯤ ꯃꯥꯁꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯈꯔ ꯇꯝꯃꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯗꯨ ꯊꯥꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯩꯅ ꯁꯅꯥ ꯈꯧꯖꯥꯎ 2-3 ꯄꯤꯗꯨꯅ ꯂꯩꯔꯛꯈꯤꯕ ꯖꯒꯣꯏ ꯁꯥꯕꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯧꯗꯕ ꯌꯥꯗꯦ꯫ ꯍꯤꯡꯆꯥꯕꯗꯨꯁꯨ ꯑꯩꯅ ꯍꯥꯠꯂꯕꯗꯤ ꯄꯨꯝꯅꯃꯛꯅꯁꯨ ꯑꯩꯕꯨ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯅꯤꯡꯊꯧ ꯑꯃ ꯁꯣꯏꯗꯅ ꯂꯧꯅꯔꯒꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯀꯣꯅꯨꯡꯒꯤ ꯃꯥꯏꯕ ꯃꯀꯣꯛ ꯑꯍꯩꯕ ꯑꯗꯨꯒ ꯀꯔꯤ ꯀꯔꯤꯅꯣ ꯋꯥ ꯀꯟꯅ ꯇꯥꯟꯅꯔꯤ꯫ ꯃꯇꯝꯁꯨ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯉꯁꯥꯏ ꯆꯠꯈꯤꯕ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯍꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯄꯥꯎ ꯑꯃꯨꯛ ꯇꯝꯂꯔꯦ꯫ ꯏꯅꯤꯡꯊꯧ, ꯑꯁꯣꯝꯒꯤ ꯅꯤꯡꯊꯧ ꯂꯥꯡꯉꯝꯕꯗꯣ ꯃꯥꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯅꯤꯗꯨ ꯂꯨꯍꯣꯡꯕꯒꯤ ꯁꯦꯝ ꯁꯥꯔꯤ꯫ ꯑꯗꯨꯅ ꯊꯕꯛ ꯈꯔ ꯆꯤꯜꯍꯧꯏ꯫ ꯏꯅꯤꯡꯊꯧꯕꯨꯁꯨ ꯂꯨꯍꯣꯡꯕꯗꯣ ꯂꯥꯛꯅꯅꯕ ꯍꯥꯏꯔꯛꯏ꯫ ꯍꯌꯦꯡ ꯍꯥꯡꯆꯤꯠꯇꯣ ꯃꯑꯣꯡ ꯌꯦꯡꯉꯒ ꯂꯥꯛꯀꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯐꯔꯦ, ꯃꯥꯅ ꯂꯥꯛꯂꯕꯁꯨ ꯂꯥꯛꯇ꯭ꯔꯕꯁꯨ ꯑꯩꯗꯤ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ꯫ ꯁꯣꯝꯗ ꯅꯤꯡꯊꯧ ꯂꯥꯡꯉꯝꯕꯒꯤ ꯀꯣꯅꯨꯡꯗ ꯄꯨꯡꯂꯥꯡ ꯂꯥꯡꯉꯤ꯫ ꯂꯩꯃ ꯊꯝꯕꯥꯜꯅ, ꯑꯁ ꯀꯩꯅꯣꯅꯦꯍꯦ, ꯑꯩꯗꯤ ꯁꯤꯈ꯭ꯔꯕꯣꯏ ꯅꯤꯡꯉꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯉꯤꯕꯣꯏꯔꯦ꯫ ꯏꯆꯥꯒꯤ ꯂꯨꯍꯣꯡꯉꯝꯗꯥꯏꯁꯤꯗ ꯑꯣꯟꯊꯣꯛꯅ ꯆꯌꯦꯠꯅꯒꯗꯧꯔꯤꯗ꯫ ꯑꯩꯕꯨ ꯂꯨꯍꯣꯡꯕꯁꯦ ꯍꯥꯟꯅ ꯄꯥꯡꯊꯣꯛꯄꯅ ꯐꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯍꯤꯡꯆꯥꯕꯗꯨ ꯍꯥꯟꯅ ꯍꯥꯠꯄ ꯆꯠꯄꯅ ꯐꯕ꯭ꯔꯥ? ꯑꯁ, ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ꯫ ꯚꯨꯠꯀ ꯑꯣꯏꯔꯝꯗꯅꯅꯦ꯫ ꯏꯅꯤꯡꯊꯧ, ꯂꯨꯍꯣꯡꯕꯁꯦ ꯍꯥꯟꯅ ꯍꯣꯡꯇꯣꯛꯑꯁꯤ ꯉꯁꯤ ꯍꯌꯦꯡꯁꯤꯗ, ꯑꯗꯨꯒꯅꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯣꯡꯁꯥꯟꯕꯅ ꯐꯩ꯫ ꯂꯩꯃ ꯊꯝꯕꯥꯜꯅꯁꯨ, ꯏꯅꯤꯡꯊꯧ, ꯏꯅꯥꯎꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅꯗꯤ ꯍꯦꯟꯅ ꯐꯩ꯫ ꯀꯅꯥꯅ ꯈꯪꯅꯤ, ꯊꯝꯕ ꯉꯝꯗꯦ꯫ ꯅꯣꯏ ꯀꯅꯥ ꯂꯩ? ꯐꯝꯅꯥꯏꯕꯁꯤꯡꯗꯣ ꯑꯃꯨꯛꯇ ꯂꯥꯎ ꯍꯥꯏꯌꯨ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯥꯛꯂꯦ꯫ ꯅꯤꯡꯊꯧꯅ ꯃꯖꯥꯏꯕꯦꯝꯃ ꯑꯅꯤꯒꯤ ꯅꯨꯄꯥ ꯊꯤꯕ ꯑꯗꯨ ꯃꯄꯨꯡ ꯐꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯍꯌꯦꯡꯃꯛ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ꯫ ꯐꯝꯅꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ, ꯍꯣꯏ ꯏꯅꯤꯡꯊꯧ, ꯃꯄꯨꯡ ꯐꯥꯔꯦ, ꯁꯣꯏꯗꯅ ꯌꯥꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯑꯁꯦ ꯂꯝ ꯌꯥꯝꯅ ꯂꯥꯞꯄ, ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯣꯏꯕꯅ ꯂꯨꯍꯣꯡꯕꯁꯦ ꯃꯈꯣꯏꯔꯣꯝꯒꯤ ꯃꯤ ꯑꯃꯠꯇ ꯌꯥꯎꯕꯗꯤ ꯐꯔꯛ ꯇꯥꯒꯗꯕ ꯃꯥꯜꯂꯤ꯫ ꯏꯅꯤꯡꯊꯧꯅꯁꯨ ꯍꯌꯦꯡꯃꯛ ꯍꯣꯡꯒꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯂꯕꯅꯤꯅ꯫ ꯈꯔ ꯊꯨꯖꯤꯜꯂꯦ꯫ ꯐꯔꯦ, ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯔꯦ꯫ ꯑꯗꯨꯗꯤ ꯍꯌꯦꯡꯃꯛ ꯍꯣꯡꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯣ꯫ ꯅꯈꯣꯏ ꯂꯣꯏꯅꯃꯛ, ꯑꯔꯥꯞꯄꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯁꯨ ꯍꯧꯖꯤꯛꯃꯛ ꯈꯨꯗꯛ ꯑꯁꯤꯗ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯍꯥꯏꯔꯨꯆꯣ ꯆꯠꯂꯨ꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤꯁꯤꯡ ꯃꯥꯏꯀꯩ ꯃꯥꯏꯀꯩ ꯈꯥꯏꯗꯣꯛꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯅ ꯀꯇꯟ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯕꯨ ꯀꯟꯅ ꯋꯥ ꯃꯦꯜꯂꯤ꯫ ꯅꯈꯣꯏ ꯑꯅꯤꯁꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯥꯟꯅꯅꯕ ꯋꯥ ꯉꯥꯡꯕꯗ ꯌꯥꯝꯅ ꯆꯤꯡꯂꯦꯝꯒꯗꯕꯅꯤ꯫ ꯋꯥ ꯌꯥꯝꯅ ꯉꯥꯡꯕ ꯌꯥꯗꯦ꯫ ꯄꯣꯠ ꯆꯩ ꯆꯥꯕꯗ ꯌꯥꯝꯅ ꯂꯦꯝꯅ ꯆꯥꯒꯗꯕꯅꯤ꯫ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯅꯣꯏꯁꯦ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯅꯈꯣꯏꯅ ꯑꯩꯈꯣꯏꯅ ꯇꯥꯛꯂꯤꯕꯁꯤꯡꯁꯦ ꯂꯧꯗ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯅꯄꯨꯟꯁꯤ ꯑꯗꯣ ꯉꯥꯄ꯭ꯔꯨꯝ ꯃꯃꯩ ꯈꯨꯖꯤꯟꯅ ꯁꯤꯛꯄ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ
नुपा अनीदु फमनाइबसिंगा लोइनना निंथौ मचागी फिजे लैतेंगना निंथौगी मनाक अदुदा कुनुंगदा लाक्लमी तौबगिदी मसक मचुदी पंक्ति थीदे अदुना मजाइबे मलेंबी सना अमदी सनाराइना हेक उबदा अदुम खोइदाख्रे मथंगी नुमित्तदी लुहोंगबा अदु निंथिसना पांगथोख्रे लुहोंगबा लोइरबा मतुंग नुमित निनी हुमनिगी मतुंगदा हिंचाबा हाटनबगी थौरांग थौसिल लोइनना निंथौ लंगांबगी मरुप अमदी मागी लानमी मयाम अदु लोइना लैख्रे उमंग अदु लानमी मयाम तिल्ली खुलाई मतिक चाबा लानमी सिंगना मफम अदुबु कोइसिनख्रे निंथौ अदुना लाउरई मफम असिदा लैरिबा हिंचाबा नंग याम थुना थोरो नंगना फाजिनदुना थमलिबा नुपी मचा अदुसु याम थुना पुथोरो असुमना हंजन हंजन लाउबदुदा हिंचाबागा याइस्नागा तपना तपना थोगलई याइस्नाना मुरुम मुरुम सोली ओ ताइबंग मियोइबा हाइबदो असुमाइ तौबोइरे माने नंग चट्रो मयामना नंगबु लौबा लाई आई चलोय मपान थोंगी सक्तम खक्तनी फजबा थमो यौना फजदबा मखोइगी मनाक्ता आई चलोय मदो यादे नंग चक्रो सोमदसु मयामदु वा ngangnei हिंचाबा अदु उबदा कीबना थक थक निकपसु याउरी लैमा माइपाकपीगा थंबालगासु इंगंगंगना हाइमा आइदी सिख्रबोइ निंगे अदुगा सिरमदी होइने अदुनी कैनो तौसिबो लाइना फावबा पामद्रजानी मसिगी मितांगबीसे मजाइबे मयाइसना खरा चटलगा चब लेप्तुना लैथोख्रे मदुदा हिंचाबा अदुना नंगदि मीने नंगी मानबा मरक्ता लैबना ख्वाइदगी हेना फै लाओ सोमदगी निंथौनसु लाउरई आइना सना खौजाउ अनि अहुम पीरगा लैख्रबनी जगोइ साबिना याम थुना हिंचाबादुगी मनाक्तगी सिदा थोरो याइसना ममितगी मपी तारकपा खंगहौदे ओ मियोइबनिको नखोइसे अदुगुम्बा पुक्चे अइगिदमक्ता मिकुप असिदा पाम्बुम तिंगबिनबा कनासु लैत्रबा माने अइदि लाइफदिबिनी ममल पीरगा लैबा याबा अइदि मियोइबा नतिये हिंचाबा अदुना याइसनाबु कन्ना थेमलिङै तांजा चारे खंदुना मही मयाइ कल्लबा थांग अमा निंथौ अदुना हिंचाबा अदु तमना लंगलकपदा हिंचाबा अदुदा चपचाना पालमी ए कैनो तौसिदि हाइमा इबों हिंचाबदु याम वाना लैख्रे वा अमता ngangbा थोखिद्रे लैमाइदा बोम लाउना तुथरकलिबा हिंचाबा अदुबु चेतना कोलगा याइसना कबले ऐ मिहोइबसिंगी मरक्ता लैनिंगदि मोयाम पत्ते मोय मिनुंगसि याउदि हिंचाबदि मोयनि इबों अइबु कनबियो से हौगलो अइबु कनबियो इबों से हौगलो से अइबु कलो लाओ लानमिसिंगदु खरा खरा तपना सुम चंगसिलगले याइसनाबु चिंखटके तौबदा याइसनाना हिंचाबगी हकचांगदा थिल्लिबा थांग अदु थुना सतोक्लगा साउना हाइरई हिंचाबदि नखोइगी नरक्ता हिंगदबगी सरोक अइसु मफम असिदा सिगनी असुमना हाइरगा हिंचाबगी ई पुमतै तैरबा थांग अदुना मंगोंदा हंजन हंजन थिंजिनजरमी मयामदु ngahakti kari tawgadabunu gyan taramde adubu ngahak leiraga makhoi anigi hakchang adu puthoraklaga sangari amada hapnanaba hotnarami tapna umang adu yamna phajaba aduki matik phajaba konung ama onthorakle hauriba upal wapal sing adusu taibang miyoiba loinu onthorakle oiragliba mataw aduda mayam pumnamak ngakpana wanthabasu yaure हिंचाबा अदुसु मागी सोपगी मफम अदु मांख्रे अदुगा मखोंग मखुद अदुसु मी खरा खरा ओनबा हौरक्ले माना वाखल तारकपदा याइसनादी इहिंगना हिंग सादुना लैरंबा अदुदा पाखतना याइसनाबु पमखलगा मागी कोनुंगलोमदा प्रप्रप चिनसलाई मतम अमगी कोनुंगी अमाइबा अदुना याइसनाबु वाखल ताननबा कन्ना होनरी हिंचाबा अदुना अइगी मांगुरबा कोनुंग अमदी मियाम पुमनमक्ति लोइना हलक्ले चुमी ओजा माइबना हाइखिबदो मतम अमदा नुपी अमगी इखेंगा अइगी इखेंगा पुनबा मतमदा हानगी फिबमदा अमु खंजलकनी अदुगा करिगी पुमनमक असिबु ओइननबा होटनरिबा महाग असिना मसिगी फिबम असिदा थंबदि अइ पामदे मजाइबुंगो ngaihaktang ngaibi kaisu taw pakhat pigan मजाइबुंगो अदुगी ममासु चंगसिलाई ममा मचा यामना हराउना कपमिन्ने ngahaki matungda yaisna yamna wana sor holaga mami pangthorai हिंचाबा अदुबुदी मी खरा खरादी ओनबा हौरमी
ꯌꯥꯏꯁꯅꯥꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯌꯥꯝ ꯑꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ "ꯑꯩ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯍꯤꯡꯕ ꯄꯥꯝꯗꯦ, ꯑꯩ ꯃꯈꯣꯏꯕꯨ ꯀꯤ, ꯂꯥꯛꯑꯣ, ꯑꯩ ꯁꯤꯔꯕꯁꯨ ꯎꯃꯪꯗ ꯁꯤꯖꯔꯨꯒꯦ, ꯑꯩ ꯏꯊꯟꯇ ꯑꯣꯏꯔꯁꯨ ꯎꯃꯪ ꯑꯗꯨꯗ ꯂꯩꯖꯔꯨꯒꯦ, ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯑꯩ ꯂꯩꯕ ꯀꯤꯌꯦ." ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯌꯥꯏꯁꯅꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯃꯐꯝꯗꯣ ꯍꯧꯖꯤꯛꯇꯤ ꯀꯣꯅꯨꯡ ꯑꯣꯜꯂꯦ." ꯇꯞꯅ ꯇꯞꯅ ꯃꯁꯛꯁꯨ ꯃꯄꯨꯡ ꯐꯥꯅ ꯃꯤꯑꯣꯏꯕ ꯑꯣꯟꯕ ꯉꯝꯂꯦ꯫ ꯌꯥꯏꯁꯅꯥꯗꯤ ꯃꯁꯥ ꯑꯗꯨ ꯐꯒꯠꯄ ꯌꯧꯗ꯭ꯔꯤ꯫ ꯌꯥꯏꯁꯅꯥꯒꯤ ꯃꯃꯜ ꯂꯧꯈꯤꯕ ꯅꯤꯡꯊꯧ ꯑꯗꯨꯗ ꯃꯤ ꯑꯣꯜꯂꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ "ꯏꯆꯦ, ꯅꯪꯅ ꯄꯤꯈꯤꯕ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯒꯤ ꯁꯔꯨꯛ 3 ꯍꯦꯟꯅ ꯄꯤꯔꯕꯅꯤ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ." ꯌꯥꯏꯁꯅꯥꯒꯤ ꯃꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ, "ꯍꯦꯛ ꯄꯣꯛꯆꯕ ꯅꯆꯥ ꯐꯥꯎꯕ ꯑꯗꯨꯛ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ, ꯅꯪꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯤꯕ ꯂꯩꯕꯥꯛ ꯑꯗꯨꯗꯤ ꯑꯩꯒꯤ ꯂꯝꯒꯤ ꯁꯔꯨꯛꯅꯤ. ꯉꯁꯤꯗꯒꯤꯗꯤ ꯅꯈꯣꯏ ꯏꯆꯝ ꯆꯝꯅ ꯃꯤꯆꯝ ꯑꯃꯒꯨꯝꯅ ꯍꯤꯡꯒꯗꯕꯅꯤ, ꯑꯗꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ." ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯀꯇꯟ ꯑꯅꯤꯗ ꯂꯨꯍꯣꯡꯂꯕꯅꯤꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯊꯕꯛ ꯁꯨꯛꯁꯨ ꯁꯨꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯠꯅ ꯆꯩꯅꯕ ꯇꯣꯏꯅ ꯇꯧꯗꯨꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤ꯫ ꯅꯤꯡꯊꯧ ꯂꯥꯡꯉꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯃꯛꯁꯨ ꯃꯤꯆꯝꯒꯨꯝꯅ ꯍꯤꯡꯈꯤ꯫ ꯐꯝꯅꯥꯏꯕꯁꯤꯡꯗꯨꯅ ꯄꯦꯟꯅ ꯂꯃꯟ ꯈꯨꯝꯂꯦ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤ꯫ ꯃꯤ ꯑꯣꯜꯂꯛꯂꯕ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯅꯨꯡ ꯑꯣꯟꯈꯤꯕ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯤ ꯑꯣꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥ ꯃꯥꯒꯤ ꯃꯤ ꯑꯣꯜꯂꯛꯂꯕ ꯃꯖꯥ ꯏꯕꯨꯡꯉꯣꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫